ꯃꯌꯥꯝ ꯇꯔꯥꯃꯛꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯏꯕꯨꯙꯧ ꯏꯀꯣꯛ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡꯁꯥꯕ ꯍꯔꯥꯎꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯌꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤꯝ ꯂꯥꯛꯆꯔꯤ ꯑꯗꯨꯗꯨꯒ ꯏꯅꯧ ꯃꯅꯤꯀꯥꯟꯇꯁꯨ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯏꯟꯅꯖꯔꯛꯂꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯏꯅꯧ ꯃꯅꯤꯀꯥꯟꯇꯁꯨ ꯆꯠꯃꯤꯟꯅꯔꯨꯁꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯕꯨꯙꯧ ꯏꯀꯣꯛ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡꯁꯥꯕ ꯍꯔꯥꯎꯕ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯌꯥꯝ ꯇꯥꯡ 3ꯗꯒꯤ ꯍꯔꯥꯎꯕ ꯍꯧꯕꯅꯤꯀꯣ ꯇꯥꯡ 12 ꯐꯥꯎ ꯍꯔꯥꯎꯒꯗꯣꯏꯅꯦ ꯉꯁꯤꯁꯤꯅ ꯁꯥꯕꯜ ꯂꯝꯊꯣꯛꯄ ꯀꯣꯡꯕ ꯂꯝꯌꯦꯡꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯎꯃꯪ ꯂꯥꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯕꯤꯕ ꯍꯌꯦꯜ ꯃꯥꯏꯀꯩꯔꯣꯝꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯤꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯂꯣꯏꯅꯔꯛꯂꯕ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨ ꯊꯣꯉꯥꯝꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯂꯩꯖꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯅꯨꯡꯉꯥꯏꯗꯧꯁꯨ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯒ ꯏꯕꯨꯙꯧ ꯏꯀꯣꯛ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡꯁꯥꯕ ꯍꯔꯥꯎꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯔꯥꯎꯏ ꯀꯔꯤ ꯑꯩꯈꯣꯏ ꯊꯧꯒꯜꯁꯤꯡ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯙꯣꯟ ꯃꯈꯣꯟꯁꯦ ꯍꯥꯠꯄꯗ ꯁꯤꯒꯦ ꯇꯧꯋꯦ ꯈꯅꯥꯎꯁꯦ ꯁꯦꯝꯕ ꯁꯥꯕ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯂꯝ ꯊꯣꯛꯂꯛꯑꯒꯗꯣꯏꯅꯤ ꯑꯗꯨꯒ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯉꯤꯁꯨ ꯍꯥꯏꯕꯤꯔꯛꯎꯀꯣ ꯏꯕꯨꯙꯧ ꯏꯀꯣꯛ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡꯁꯥꯕ ꯍꯔꯥꯎꯕ ꯑꯗꯣ ꯃꯅꯤꯀꯥꯟꯇꯅ ꯁꯨꯝ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯁꯨꯝ ꯋꯥꯔꯤ ꯁꯨꯝ ꯁꯥ ꯂꯥꯛꯄꯗꯣ ꯎꯃꯪ ꯂꯥꯏꯗꯤ ꯍꯥꯏ ꯎꯗꯤ ꯑꯝꯇ ꯍꯧꯗꯕꯒꯤ ꯋꯥꯔꯤꯁꯤ ꯅꯪ ꯁꯨꯝ ꯄꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯎꯃꯪꯅ ꯑꯩꯈꯣই ꯅꯥꯛ ꯌꯦꯠ ꯃꯅꯤꯡ ꯃꯃꯥꯡ ꯎꯃꯪꯒꯤ ꯎꯃꯪ ꯉꯥꯛꯇꯅꯦ ꯀꯔꯤ ꯐꯥꯎꯏ ꯃꯐꯝ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯎꯃꯪ ꯂꯥꯏꯒꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯍꯥꯏꯕꯁꯤ ꯎꯃꯪ ꯂꯥꯏꯅ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯑꯥꯔꯊ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯃꯐꯝ ꯑꯌꯥꯝꯕꯗ ꯎꯃꯪ ꯂꯥꯏ ꯂꯩꯕ ꯀꯩꯅꯣꯁꯦ ꯈꯔ ꯇꯥꯡꯅ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯌꯥꯡꯐꯥꯟꯒꯤꯁꯤꯗꯗꯤ ꯎꯃꯪ ꯂꯥꯏꯒꯤ ꯃꯁꯛ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯨꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯨꯝ ꯎꯒꯤ ꯀꯩꯅꯣꯁꯦ ꯎꯒꯤ ꯚꯦꯂꯨꯁꯦ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯃꯌꯥꯡꯐꯥꯟꯒꯤꯁꯤꯗ ꯂꯩꯕ ꯎ ꯊꯥꯕꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯃꯌꯥꯝ ꯃꯅꯨꯡꯗ ꯑꯝꯇꯪ ꯆꯪꯖꯒꯦ ꯑꯗꯨꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯁꯤꯜꯂꯤꯕ ꯂꯥꯡꯉꯤꯕ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯅꯦꯠ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯕ ꯆꯞꯄꯤꯗꯣ ꯃꯌꯥꯝ ꯏꯟꯇꯔꯅꯦꯠ ꯈꯛꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅꯅꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯁꯦ ꯋꯥꯔꯧꯕꯤꯔꯣꯏ
ꯊꯝꯃꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯦꯞꯄꯤꯌꯦ ꯌꯥꯝ ꯅꯦꯠꯋꯥꯔꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯦꯌꯔꯇꯦꯜꯅ ꯈ꯭ꯋꯥꯏ ꯊꯨꯏꯌꯦꯕꯀꯣ ꯑꯦꯌꯔꯇꯦꯜꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯝꯖꯔꯤꯁꯦ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯕꯨꯙꯧ ꯑꯃꯗꯤ ꯏꯕꯦꯟꯗꯧ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯃꯌꯥꯝ ꯉꯁꯤ ꯃꯉꯥꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯂꯦꯡꯊꯣꯛꯅꯅꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝ ꯁꯥꯕꯤꯔꯤ ꯉꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯕꯨ ꯊꯧꯒꯜ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯒꯤ ꯊꯧꯒꯜ ꯐꯪꯕꯤꯔꯤ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯎꯔꯤꯕ ꯑꯩꯈꯣꯏ ꯑꯉꯧꯕ ꯁꯦꯠꯂꯒ ꯆꯥꯔꯒ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯤꯒꯗꯕ ꯑꯗꯣ ꯂꯥꯏ ꯊꯥꯡꯕꯤꯒꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯤ ꯀꯔꯝꯕ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯑꯝꯇ ꯅꯪ ꯑꯝꯇ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯁꯤ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯂꯧꯍꯧꯁꯦꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯄꯦꯟꯕꯤ ꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯌꯦꯜꯗ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯖꯔꯤꯁꯦ ꯄꯦꯟꯕꯤ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯁꯤꯌꯔ ꯑꯃꯈꯛꯇꯪ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯉꯔꯥꯡ ꯁꯦꯟꯗꯜ ꯇꯠꯄꯗꯣ ꯑꯗꯣ ꯁꯦꯟꯗꯜ ꯇꯠꯄꯗꯣ ꯉꯁꯤꯗꯤ ꯁꯦꯟꯗꯜ ꯇꯠꯂꯔꯣꯏ ꯀꯩꯒꯤꯅꯣꯗ ꯈꯣꯡ ꯁꯦꯟꯗꯜ ꯌꯥꯎꯗ꯭ꯔꯦ ꯁꯦꯟꯗꯜ ꯂꯧꯊꯣꯛꯑꯦꯕꯀꯣ ꯁꯦꯟꯗꯜ ꯇꯣꯡꯉꯔꯣꯏꯅ ꯇꯣꯡꯗ꯭ꯔꯦ ꯇꯠꯇꯧ ꯁꯔꯨꯛ ꯇꯣꯡꯗꯕ ꯐꯩ ꯍꯥꯏꯗꯅ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯂꯨꯕ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧꯁꯨ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯁꯦꯟꯗꯜ ꯆꯞꯄꯜ ꯑꯗꯩꯗꯤ ꯈꯣꯡ ꯇꯣꯡꯕꯁꯤ ꯌꯥꯗꯕ ꯂꯥꯏꯕꯨꯡꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯥꯐꯥꯎ ꯆꯠꯆꯒꯗꯣꯏꯁꯦ ꯍꯣꯔꯦꯟ ꯁꯦꯟꯗꯜ ꯈꯣꯡ ꯑꯝꯇ ꯇꯣꯡꯉꯣꯏꯗꯣꯏꯅꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯣꯡ ꯇꯥꯏ ꯍꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯥꯇꯤꯟ ꯇꯨꯞꯄꯒ ꯆꯪꯖꯔꯛꯄꯅꯦꯕꯀோ ꯁꯥꯇꯤꯟ ꯇꯨꯞꯄꯁꯨ ꯌꯥꯗꯕ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯥꯇꯤꯟꯁꯦ ꯁꯤꯒꯤ ꯃꯐꯝ ꯂꯥꯏꯕꯨꯡꯁꯦ ꯍꯦꯛ ꯂꯥꯝꯕꯨ ꯂꯥꯟꯊꯣꯛꯈ꯭ꯔꯒꯗꯤ ꯁꯥꯇꯤꯟ ꯇꯨꯞꯄꯗꯤ ꯑꯌꯥꯕ ꯂꯩꯕ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯁꯥꯇꯤꯟ ꯇꯨꯞꯄꯁꯦ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝ ꯁꯥꯕꯤꯔꯤꯀꯣ ꯉꯥꯏꯍꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯦꯡꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯄꯨꯂꯞ ꯂꯦꯡꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯝ ꯁꯥꯕꯤꯔꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯧꯒꯜ ꯐꯪꯕꯤꯔꯤꯕ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯅ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯀꯔꯤꯗ ꯉꯥꯝꯈꯤꯗꯒꯦ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅꯕꯒꯤ ꯁꯦꯟꯅꯕꯒꯤ ꯃꯃꯤꯅꯤ ꯃꯌꯥꯝꯗ ꯎꯍꯟꯖꯔꯤꯕꯁꯤ ꯑꯗꯨꯒ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯧꯒꯜ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯄꯤꯔꯤꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯎꯃꯪꯅ ꯀꯣꯏꯁꯟꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯎ ꯋꯥ ꯑꯋꯥꯡꯕ ꯃꯌꯥꯝ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯔꯤ ꯑꯔꯤꯕ ꯎ ꯃꯌꯥꯝꯁꯤꯅ ꯀꯣꯏꯁꯜꯂꯤꯉꯩ ꯃꯅꯨꯡꯁꯤꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡꯁꯥꯕꯒꯤ ꯃꯐꯝꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯐꯝꯁꯦ ꯂꯥꯛꯆꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯦꯟꯖꯕ ꯑꯃꯁꯨ ꯐꯥꯎꯏ ꯃꯐꯝꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯨ ꯃꯄꯨ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅ ꯉꯥꯛ ꯁꯦꯟꯅ ꯀꯨꯞꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯍꯔꯥꯎꯖꯩ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯕ ꯄꯣꯛꯆꯩ ꯁꯤ ꯄꯥꯏꯕꯤꯌꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ
ꯁꯨꯝ ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯌꯥꯝꯗ ꯊꯝꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯕꯨꯙꯧꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯐꯝꯁꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯥꯟꯊꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯔꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯍꯥꯏꯖꯒꯦ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯌꯦꯜ ꯌꯥꯝ ꯄꯤꯛꯄ ꯈꯨꯡꯒꯪꯅꯤ ꯑꯗꯨꯕꯨ ꯎꯆꯤꯋꯥ ꯋꯥꯡꯃ ꯑꯃꯁꯨꯡ ꯎꯆꯤꯋꯥ ꯈꯨꯟꯖꯥꯎ ꯑꯄꯨꯟꯕ ꯃꯁꯤꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯍꯨꯝ ꯃꯔꯤꯁꯤꯅ ꯂꯥꯠꯆꯕ ꯂꯥꯏꯅꯤ ꯂꯥꯏꯁꯤ ꯌꯦꯠ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯝꯕꯥꯟ ꯃꯆꯨꯒꯤ ꯂꯥꯏꯁꯤꯅ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯅꯤ ꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯂꯩꯔꯤꯕꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃ ꯅꯣꯡꯁꯥꯕꯤꯅꯤ ꯃꯊꯪꯗ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯔꯨ ꯅꯣꯡꯁꯥꯕꯅꯤ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅꯤ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯏꯃꯥ ꯏꯕꯦꯝꯃ ꯏꯀꯣꯞ ꯂꯩꯃꯅꯤ ꯃꯥꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯁꯤꯅ ꯑꯗꯒꯤ ꯃꯊꯪꯗ ꯑꯣꯏ ꯊꯪꯕꯗ ꯂꯩꯔꯤꯕꯁꯤꯅ ꯏꯀꯣꯞ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥꯅꯤꯄꯥ ꯁꯅꯥꯍꯜ ꯍꯥꯏꯗꯅ ꯑꯃꯈꯛ ꯄꯣꯛꯄꯗꯨꯅꯤ ꯃꯈꯣꯏꯁꯤ ꯑꯍꯥꯟꯕꯗ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯒꯤ ꯂꯥꯏꯐꯝꯅꯤ ꯃꯐꯝꯁꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯅꯤꯡꯊꯧꯔꯣꯟ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦꯝꯂꯣꯟ ꯃꯇꯝꯗꯒꯤ ꯌꯥꯎꯔꯛꯑꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕ ꯂꯥꯏꯅꯤ ꯃꯥ ꯃꯊꯟꯗ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯥ ꯂꯩꯃꯒ ꯑꯅꯤꯁꯤꯗ ꯂꯩꯕꯅꯤ ꯃꯊꯪꯗ ꯏꯀꯣꯞ ꯅꯤꯡꯊꯧꯁꯤ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯂꯥꯜ ꯑꯃꯗꯒꯤ ꯃꯥꯁꯤ ꯆꯦꯜꯂꯛꯇꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯂꯥꯛꯆꯔꯒꯁꯨ ꯍꯥꯟꯅꯒꯤ ꯑꯍꯜ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯥꯅ ꯇꯧꯕꯗꯒꯤ ꯉꯁꯤꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯊꯪ ꯃꯤꯔꯣꯟꯁꯤꯡꯁꯤꯅ ꯅꯪꯒꯤ ꯅꯃꯤꯡꯗ ꯍꯥꯟꯅ ꯑꯊꯦꯟꯄꯣꯠ ꯑꯆꯥ ꯑꯊꯛ ꯑꯗꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯇꯧꯕꯁꯤ ꯅꯪꯒꯤ ꯅꯃꯤꯡꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯅꯪꯉꯣꯟꯗ ꯀꯠꯄ ꯑꯣꯏꯖꯧ ꯍꯥꯏꯗꯅ ꯃꯥꯕꯨ ꯄꯦꯟꯕꯤꯕꯗꯒꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯅꯦꯝ ꯄ꯭ꯂꯦꯠꯇ ꯏꯔꯤꯕ ꯏꯀꯣꯞ ꯅꯤꯡꯊꯧ ꯍꯥꯏꯗꯅ ꯍꯥꯟꯅ ꯏꯔꯒ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯂꯩꯁꯦꯝꯂꯣꯟꯗꯒꯤ ꯂꯩꯔꯛꯑꯕ ꯏꯕꯨꯙꯧꯁꯤꯅ ꯀꯣꯟꯅ ꯏꯕꯨꯙꯧꯒ ꯏꯕꯦꯟꯙꯧꯒꯁꯤꯅ ꯃꯔꯨ ꯅꯣꯡꯁꯥꯕ ꯍꯥꯏꯅ ꯀꯣꯟꯅ ꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯁꯛꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯕ ꯂꯣꯏꯅꯅ ꯈꯨꯜ ꯑꯅꯤ ꯑꯍꯨꯝ ꯍꯌꯦꯟꯒꯤ ꯃꯐꯝꯗ ꯂꯩꯔꯒꯁꯨ ꯍꯌꯦꯟ ꯈꯛꯇꯒꯤ ꯂꯥꯏꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯎꯆꯤꯋꯥ ꯋꯥꯡꯃ ꯑꯃꯁꯨꯡ ꯎꯆꯤꯋꯥ ꯈꯨꯟꯖꯥꯎ ꯑꯁꯤ ꯑꯄꯨꯟꯕ ꯈꯨꯜ ꯑꯍꯨꯝ ꯃꯔꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯂꯥꯠꯆꯕ ꯏꯕꯨꯙꯧꯅꯤ ꯍꯥꯏꯗꯅ ꯑꯩ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯍꯥꯏꯔꯒ ꯏꯁꯝ ꯁꯝꯖꯟꯖꯒꯦꯀꯣ ꯀꯔꯤ ꯂꯝꯗ ꯊꯣꯛꯀꯗꯣꯏꯅꯣ ꯉꯁꯤ ꯁꯥꯕ ꯂꯝ ꯊꯣꯛꯄ ꯀꯣꯡꯕ ꯂꯝ ꯌꯦꯡꯕ ꯃꯁꯤ ꯐꯧꯒꯗꯧꯕ ꯑꯅꯤ ꯌꯦꯡꯁꯤꯟꯈ ꯂꯩꯔꯦ ꯑꯗꯣ ꯁꯨꯝꯕꯟ ꯐꯤꯔꯥ ꯐꯧꯒꯗꯧꯕ ꯃꯔꯨꯞ ꯑꯅꯤꯁꯨ ꯁꯨꯔꯕ꯭ꯔꯥ ꯁꯨꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯊꯥꯡꯒꯗꯕ ꯃꯤꯁꯤꯡꯁꯨ ꯅꯍꯥ ꯑꯃꯨꯛ ꯊꯥꯏꯅ ꯑꯩꯒꯤ ꯃꯐꯝ ꯆꯥꯅ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯑꯊꯣꯛꯄ ꯄꯨꯈ꯭ꯔꯤꯒꯗꯧꯔꯤꯕ ꯃꯧꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯍꯦꯜꯞ ꯃꯄꯥꯗꯨꯗ ꯂꯩꯕꯤꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒꯗꯧꯕꯁꯤꯗ ꯂꯩꯔꯝꯕꯤꯒꯗꯕꯅ ꯑꯃ ꯋꯥꯠꯂꯦꯅ ꯍꯥꯏꯔꯦ ꯊꯥꯡꯒꯗꯧꯕ ꯊꯥꯡꯒꯗꯕ ꯅꯨꯄꯥ ꯑꯃꯇ ꯂꯩꯁꯟꯗꯦ ꯂꯩꯔꯝꯕꯤ ꯄꯅꯥꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯅꯨꯡꯆꯩ ꯂꯣꯏꯅ ꯁꯦꯝꯄꯜ ꯄꯣꯠ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯁꯜꯂꯕꯅꯦ ꯆꯥ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯑꯁꯣꯝꯗ ꯂꯥꯏ ꯈꯨꯆꯪꯗ ꯌꯥꯎꯁꯜꯂꯨ ꯆꯪꯁꯜꯂꯨ ꯌꯥꯅꯤ ꯆꯪꯁꯜꯂꯨ ꯆꯪꯁꯜꯂꯨ ꯌꯥꯎꯁꯜꯂꯨ ꯂꯩꯕꯤꯒꯤ ꯄꯅꯥꯗ ꯊꯥꯡꯕ ꯃꯤ ꯅꯤꯄꯥꯟ ꯃꯉꯥꯁꯦ ꯃꯁꯤꯡ ꯁꯨꯔꯒ ꯁꯨꯗꯔꯤꯕ꯭ꯔꯥ ꯁꯨꯔꯦ ꯋꯥꯠꯂꯤꯕ꯭ꯔꯣ ꯑꯃ ꯋꯥꯠꯂꯤꯌꯦ ꯊꯥꯖꯜꯂꯛꯑꯒꯦ ꯆꯪꯉꯛꯑꯅꯤ ꯊꯥꯡꯒꯗꯕ ꯅꯨꯄꯥ ꯑꯃꯇ ꯂꯩꯁꯟꯕꯤꯔꯣ ꯂꯩ ꯄꯅꯥꯗꯒꯤ ꯊꯥꯡꯕ ꯃꯁꯤꯡ ꯁꯨꯔꯤ ꯍꯥꯏꯔꯦ ꯂꯩꯃꯤ ꯄꯅꯥꯗꯅ ꯊꯥꯡꯒꯗꯕ ꯅꯨꯄꯥ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯔꯦ ꯑꯋꯥꯕ ꯅꯨꯄꯥꯗꯨ ꯂꯩꯁꯟꯕꯤꯔꯣ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯅꯪ ꯆꯪꯁꯜꯂꯣ
เอางสิไกลลำเด้อลายลำทกภาษีโอ้ยด้วยน้องไทยต้องให้ไปอยู่ เริ่มเชิญละฟังฟัง ให้ไปรอให้ไปรอ เขาจริงนึงอีกคนเถอะมั่วมันลงชาบะ นั่งกินพิยาเลยข้างบ้านก็หลงพิยาเลยครับเดี๋ยวเชิญ เขาจริงอีกคนเถอะมั่วมันลงชาบะอีกคนอีกคนมางามันนั่นลำทกก็ตัวนี้บะวงมันลำทกภาษีอีกคนเถอะมั่วมาอีกคนเถอะมั่วกี่เขารักพ่อ 방금 얘기하는 것은 모호흡만이나 아니 모호흡 특단가를 정리로 모호흡 ให้ไปรอให้ไปรอ เขาจริงลำทกก็ตัวนี้บะมาพัมภาษีอีกคนเถอะมั่วกี่เขารักพ่อมวยบะอีกคนปัตตานีอีกคนปัตอะไรภาษีชัวร์เฮลกี่วางมาได้ตาดีบะคุณน่ะสิอีกคนหนึ่งทองคนเบจาการนี้อีกคนปัดไอ้นั่นมันพูดมามิ่งเลยว่าดูมาปัดเช้าดูเดนี่ไอ้คนเขาจริงลำทกก็ชัดๆก็ตัวนี้สิ โอ้ย มาข้าดิ อะโดซุ่มไม่ยามนะก็ซุ่มคุยชุมตาเจ้าว่าแต่ป้องอีบุโดอีกพวกนึงถูกสิยังเงาไว้ให้จัดประมาณแต่เงาไปให้แบบนี้ไม่ยามนะเห็นนะครั้งนั้นริบลายลำถูกไปให้บิสเดอร์บูคุยกี่ผ้าบัดว่าบะปูริบไม่ยามได้คุยกี่ลำบีเสียเย็ดโอ้ยไทยจัดไปยามโตไว้ให้บอกว่าป้องกี่ experience ก็ไม่โตอีบุโดกี่ มาสิอีกคนเถอะมั่วสินะลำทกก็มาทำได้คนอ่างก็เรื่องที่ชุมอุจจาระก็มาทำได้อินพาร์ตูเรนสิควายที่ชาวตูเรนนี่มาสิไฟนลานไปยาวเลยอะเด็กมันชมได้หลักตัวไปยาแต่วันนี้นะอมุกอะคุยกี่เสบาร์ไม่ยามตัวก็หลักตัวนักคนตัวตัวบ้าอันนี้วารักอุรักข้ารงาวีอันนี้ดูก็เขาจิกที่การีหายก็ต้องขังดียามเห็นจันบ้าตัวลายผู้ริบ้างให้ได้โชคกันตัวหัวก็ดีมายามจังนะภาพขดบ้าตัววิโอเรนจะฮัลลักปะเด้อป้องปุ่งกี่กันที่ตาดงมาเลยเขาจะเสร็จ ฮัลลักภาษีนิมิตาร์นี่เขาจิกปุ่ง เอาหุ่มตาตัวเลย เอาหุ่มตาตัวเลยยามตัวปุ่งตรุมาขายตะเรียด ฮัลลักภาษา ฮัลลักภาษีมารมที่การีกินหายไปได้ลายกี่ปรมสิกายน่ะสานารมบัตารก็ดีมาพัมดูกี้ประชาชิงดาอาช่วยงามไม่อามันหลักปะวันนี้ปรมสิชูน่ะสานะนะไม่กัดปะขดปะตอรมาทำดาว่าทำเจ้าเราบุญนี่นะมึงดังมาทำได้ตานี่กิตั้งเงินจะเก็บตัวบุตรไอ้คนกี่น้องจิงกี้พี่มันมาตีจ้าเดินนะสมเลยที่เป็นให้ว่าพัมจะไอ้ทำจะยายป้องบุหันนะถ้าก็จะป้องมิงกันเลยผมตั้งให้บิรามุลสลักปะเด้อไอ้สามักตีชัวร์เด็กนี่อะดูบุสกอลเซมบิฮารีมิเตย์อะดูบุเขาจะเอาจิกตีไอ้ให้อะไรบ้าลายอะไรบ้าอีบุตรอีเวนต์ต้องมังอะไรบ้าสิ่งมันนิ่งด่าเมนโรดก็ทางนั้นบ้าไอ้หัวเราไม่เลยละกันให้เอ็นอะไรบ้าให้เอ็นไอ้ดูโอ้ยระเบิดป้องยามนงไงใจป้องนะสมัยนี้จงบอกฟังคัดทำพิธีนะแต่คุยไม่เคยได้ยินทักกับฟังดูใจป้องก็มาทั้งใจฮิดาสู้คุยป้องสมัยนั้นคุยอินเตอร์วิวลงเดินไว้ว่าใต้50กว่าป้องป้องมาล้านเบียบละยายก็อะดูนี่ลานไปอาดำเนี่ยนะคุยมามั่งลมตะกี้คุยนะลานจะละแกสมนักกันเดิมแอมเย็นบะหลักปีว่าแอมสุดทะเลใช้นงเสียตาตะบันนั่นไหลคุยมันเนี่ยนงเสียตัวนงเสียขาดมุกตาเองนี่ตัวสินงมันก็มุกตาบ้างเขาแหละมีเสียมยามเมื่อกี้กันตัวเงินดีกว่ามียามไหมวะวันที่ทุ่มมาตำดะโทรนี้วันเดียวพบหนึ่งโถอาคิมาจ้ามาได้วันสิงห์ทุ่มมาตำดะโทรนี้หัวเจ๊กดูก็สมนักกันได้เลยดิเซ่คุยกี่โดยไล่ปูบีก็ต้องไว้เช่นเราหักครั้งนี้เดี๋ยวอาหารบางทีโดยไล่ปูบีก็ต้องไว้เช่นเราหักตัวด้วยล่ะโอ้มาตู้กระดมนักขันลิมวยจะให้มาสามูผ่าไปวางมันเอาแต่ขันบ้านไม่ใช่ตัวเลงกาจานะมาสามูผ่าไปแต่ขันไม่ได้เลงกาจานะด้วยเนี่ยว่ามาสามูผ่าไปได้อะโดสมมีเจ้าก็ยาโนอาหารไปปูด้วยสิมาสิงเจ้คุยเดียอาหารบางคนมาเลยเตะมุกปูริบมารีสินะฮัลโหลกุศลมุกปูด้วยไอ้ดีมารักตาสินนาบดีสินนาบเลยเตะสินนาบยาดเลยอะดุมปูด้วยเลยอะดุมหังกัลันดาปูด้วย
ꯑꯗꯨꯗꯤ ꯃꯌꯥꯝꯁꯤ ꯃꯁꯥ ꯌꯥꯝ ꯀꯜꯂꯝꯕ ꯇꯥꯏꯅꯦ ꯅꯠꯇ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯃꯣꯏꯅ ꯗꯣꯂꯥꯏꯁꯤ ꯁꯦꯕꯥ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯃꯁꯤꯒꯤ ꯃꯁꯥꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯁꯥꯗ ꯈꯣꯡ ꯈꯨꯠ ꯅꯥꯗꯅꯕ ꯃꯁꯟ ꯄꯦꯟ ꯇꯧꯗꯅꯕ ꯈꯣꯠꯇꯅꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯍꯥꯟꯅ ꯃꯃꯥꯡꯊꯛꯇ ꯍꯥꯏꯔꯒ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯕ ꯅꯍꯥ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯑꯣ ꯑꯗꯨꯒ ꯃꯅꯤꯡꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗ꯭ꯔꯦꯁꯄꯨꯗꯤ ꯆꯞ ꯃꯥꯟꯅꯩꯕ ꯌꯨꯅꯤꯐꯣꯔꯝꯁꯦ ꯑꯗꯣ ꯃꯣꯏꯁꯤꯅ ꯍꯣꯔꯦꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯆꯦꯟꯕ ꯆꯣꯡꯕꯗ ꯁꯣꯛꯄ ꯄꯟꯕ ꯌꯥꯕ ꯖꯒꯥ ꯑꯩꯈꯣꯏ ꯗꯦꯟꯖꯔꯁ ꯑꯣꯏꯒꯗꯧꯕ ꯖꯒꯥꯁꯤꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯏꯕꯨꯙꯧꯁꯤꯅ ꯍꯣꯔꯦꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯇꯣꯞꯄꯅ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯆꯠꯄ ꯃꯇꯝꯗꯈꯔ ꯉꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯔ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯗꯅ ꯃꯁꯤ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗꯁꯨ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯪꯉꯛꯄꯗꯗꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧ ꯃꯉꯥꯁꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯄꯥꯠ ꯇꯨꯔꯦꯜ ꯑꯗꯩ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯇꯤꯡꯈꯪ ꯀꯔꯤꯃꯠꯇ ꯃꯁꯥꯗ ꯂꯩꯇꯦ ꯑꯗꯩ ꯗꯣꯂꯥꯏ ꯄꯨꯔꯨꯔꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯍꯜꯂꯛꯑ ꯍꯪꯕꯗ ꯇꯤꯡꯈꯪ ꯃꯔꯛꯇ ꯆꯠꯄꯗꯨ ꯅꯣꯏ ꯅꯁꯥ ꯁꯣꯛꯇ꯭ꯔꯥ ꯀꯩꯗꯧꯏ ꯈꯣꯠꯂꯤ ꯃꯈꯣꯡ ꯃꯈꯨꯠꯁꯦ ꯑꯩꯈꯣꯏꯅ ꯐꯥꯛꯇꯣꯛꯑ ꯌꯦꯡꯉꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯀꯨꯝꯁꯤꯁꯤꯗꯤ ꯍꯔꯥꯎꯗꯕꯁꯨ ꯆꯍꯤ ꯃꯃꯥꯡ ꯆꯍꯤ 2 ꯀꯣꯔꯣꯅꯥꯒꯤꯁꯤꯅ ꯍꯔꯥꯎꯗꯦ ꯍꯟꯗꯛꯇꯅꯤ ꯍꯔꯥꯎꯔꯤꯁꯤ ꯆꯍꯤ 2 ꯃꯇꯨꯡꯗ ꯍꯔꯥꯎꯕꯅꯦ ꯆꯍꯤ 2 ꯃꯇꯨꯡꯗ ꯑꯗꯨ ꯉꯁꯤꯒꯤꯁꯤꯗꯗꯤ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧ ꯃꯉꯥꯁꯤꯅ ꯀꯔꯤ ꯊꯧꯖꯥꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯂꯝ ꯊꯣꯛꯀꯗꯧꯔꯤꯁꯤꯅ ꯌꯥꯝ ꯃꯐꯝꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯤ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯃꯐꯝꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯃꯌꯥꯅꯤ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 2 ꯑꯣꯏꯗꯣꯏꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯀꯣ ꯄꯥꯠ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯑꯗꯒꯤ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧꯁꯤꯅ ꯁꯤꯗ ꯂꯥꯛꯈ꯭ꯔꯤꯕ ꯃꯔꯝꯁꯤꯁꯨ ꯊꯥꯏꯅ ꯁꯣꯔꯥꯔꯦꯟꯒꯤ ꯁꯥꯃꯨ ꯑꯉꯧꯕꯗꯨꯒ ꯂꯥꯟ ꯁꯣꯛꯅꯕꯗ ꯁꯥꯃꯨ ꯑꯉꯧꯕꯗꯨꯅ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧꯁꯤ ꯉꯝꯕꯗꯒꯤ ꯍꯥꯠꯀꯦ ꯇꯥꯟꯅꯔꯛꯑꯦꯅ ꯍꯥꯏ ꯍꯥꯠꯀꯦ ꯇꯥꯟꯅꯔꯛꯄꯗ ꯃꯥꯅ ꯃꯥ ꯁꯤꯕ ꯇꯥꯔꯦꯅ ꯂꯤꯟꯒꯤ ꯁꯥꯊꯨꯞꯁꯤ ꯂꯧꯔꯒ ꯃꯥꯁꯤ ꯆꯦꯜꯂꯛꯄꯅꯦ ꯍꯥꯏ ꯏꯀꯣ ꯄꯥꯠꯁꯤꯗ ꯆꯦꯜꯂꯛꯑꯒ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤ ꯆꯣꯡꯊꯔꯒ ꯃꯥꯁꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯂꯥꯛꯑꯒ ꯁꯤꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯁꯤꯗ ꯁꯨꯔꯨꯡ ꯑꯃꯈꯛ ꯂꯩ ꯃꯁꯤꯗ ꯐꯥꯎꯒꯠꯂꯒ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯁꯤꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯉꯣꯟꯗ ꯆꯦꯟꯁꯤꯜꯂꯒ ꯌꯥꯝꯕꯨꯡ ꯏꯕꯨꯡ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯠꯀꯦ ꯇꯨꯀꯦ ꯇꯥꯟꯅꯔꯦ ꯑꯗꯨꯅ ꯑꯩ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣꯅ ꯇꯧꯕꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯏꯕꯨꯙꯧ ꯅꯣꯡꯁꯥꯕꯁꯤꯅ ꯏꯅꯥꯎꯇꯣꯟ ꯅꯪ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯂꯩꯔꯣ ꯑꯩ ꯊꯣꯛꯄ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒ ꯁꯥꯃꯨ ꯑꯉꯧꯕꯁꯤ ꯃꯥꯅ ꯇꯥꯟꯊꯣꯛꯑꯒ ꯃꯣꯏ ꯑꯅꯤꯁꯤ ꯁꯤꯗ ꯂꯩꯃꯤꯟꯅꯔꯛꯑꯦꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯇꯝꯕꯤꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯌꯥꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯈꯔ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯕ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯀꯦ ꯕꯁꯟꯇ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯤꯡꯒꯤ 360ꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯀꯩ ꯂꯝꯗ ꯑꯣꯏꯗꯣꯏꯅꯣ ꯎꯆꯨꯋꯥ ꯃꯌꯥꯏ ꯂꯩꯀꯥꯏꯗꯩꯅꯤ ꯑꯗꯣ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯁꯒꯣꯜꯁꯦꯝ ꯆꯟꯗ꯭ꯔ ꯁꯤꯡ ꯊꯦꯡꯁꯨ ꯊꯦꯡꯉ ꯃꯥꯜꯂꯦ ꯉꯁꯤꯒꯤꯁꯦ ꯑꯗꯣ ꯗꯣꯂꯥꯏꯁꯦ ꯊꯥꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯕꯁꯤꯅ ꯍꯣꯔꯦꯟ ꯐꯥꯎ ꯑꯗꯨꯝ ꯄꯨꯗꯣꯏꯅꯦ ꯍꯥꯏ ꯑꯗꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯀꯃꯥꯏ ꯇꯧꯏ ꯆꯥꯕ ꯊꯛꯄꯗ ꯀꯩ ꯆꯥꯕ ꯊꯛꯄꯁꯦ ꯑꯗꯨꯝ ꯀꯩꯁꯨꯝ ꯊꯣꯏꯅ ꯆꯥꯕ ꯑꯣꯏꯗꯦ ꯁꯨꯝ ꯏꯁꯥꯒꯤ ꯑꯗꯨꯝ ꯅꯤꯁꯥ ꯄꯁꯥꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯁꯥ ꯆꯥꯕ ꯆꯥꯔꯗꯤ ꯏꯁꯥ ꯁꯣꯛꯊꯔꯛꯀꯅꯤ ꯑꯗꯨꯅ ꯆꯨꯝꯅ ꯑꯩꯈꯣꯏ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯂꯝꯖꯦꯜ ꯁꯨꯝ ꯆꯦꯜꯂ ꯈꯣꯠꯂ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯀꯃꯥꯏ ꯇꯧꯒꯦ ꯃꯤꯡ ꯂꯩꯐꯝꯗꯪ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯏꯁꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯦ ꯍꯣꯏ ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯄꯨꯕ꯭ꯔꯥ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯔꯤꯒꯗꯤ ꯍꯥꯏ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯁꯤ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯒꯅꯤ ꯀꯩꯒꯗꯤ ꯍꯥꯏ ꯆꯦꯛꯁꯟꯅ ꯈꯣꯏꯔꯝꯃꯒ ꯄꯨꯛꯅꯤꯡꯗ ꯂꯥꯜꯂꯒ ꯄꯨꯑꯣꯅ ꯍꯥꯏ ꯑꯗꯣ ꯆꯥꯕ ꯊꯛꯄꯗꯗꯤ ꯀꯩ ꯁꯥ ꯉꯥꯗꯤ ꯆꯥꯗ꯭ꯔꯦ ꯁꯥ ꯉꯥ ꯆꯥꯗ꯭ꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯌꯣꯠꯀꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯄ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯂꯝꯖꯦꯟ ꯆꯦꯟꯕꯒꯨꯝꯕ ꯍꯣꯏ ꯈꯔ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯔ ꯇꯧꯋꯦꯕ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯤꯡ ꯂꯩꯐꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯁꯒꯣꯜꯁꯦꯝ ꯀꯤꯁꯟ ꯑꯗꯣ ꯏꯕꯨꯙꯧꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏ ꯄꯨꯒꯦꯅ ꯈꯟꯈꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ꯭ꯔꯥ ꯈꯜꯂꯤꯁꯦ ꯃꯃꯥꯡꯗꯗꯤ ꯄꯨꯈꯤꯕꯒꯗꯤ ꯌꯥꯎꯔꯕ ꯃꯃꯥꯡꯗꯗꯤ ꯈꯜꯂꯦꯕ ꯑꯗ ꯃꯃꯥꯡꯒꯤꯅ ꯄꯨꯕ ꯐꯪꯈꯤꯗꯕ ꯍꯣꯏ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯁꯦ ꯀꯃꯥꯏ ꯇꯧꯏ ꯍꯛꯆꯥꯡꯁꯦ ꯐꯤꯠ ꯑꯣꯏꯅ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯐꯥꯎ ꯄꯨꯗꯣꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯛꯆꯥꯡꯁꯦ ꯀꯃꯥꯏ ꯇꯧꯔꯒꯗꯤ ꯀꯩꯅꯣ ꯇꯧꯏ ꯀꯟꯅꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏ ꯇꯧꯏ ꯍꯛꯆꯥꯡꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯨꯝ ꯁꯥꯟꯅꯖꯩꯑꯕ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯌꯣꯠ ꯁꯥꯟꯅꯕꯁꯦ ꯌꯣꯠ ꯁꯥꯟꯅꯕ ꯅꯠꯇꯕ ꯕꯣꯛꯁꯤꯡ ꯑꯣꯏꯅ ꯁꯥꯟꯅꯖꯩꯕ ꯕꯣꯛꯁꯤꯡ ꯑꯣꯏꯅ ꯄꯥꯝꯕꯣꯝ ꯈꯔ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯌꯣ ꯃꯈꯥ ꯇꯥꯕꯤꯌꯣ ꯁꯥꯟꯅꯖꯕꯅꯤꯅ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯁꯦꯕꯥꯅꯤꯅ ꯇꯧꯒꯦ ꯊꯣꯛꯆꯔꯕꯅꯤꯅ ꯀꯩꯁꯨ ꯋꯥꯗꯕ ꯑꯣꯏꯖꯔꯁꯨ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯏꯆꯦ ꯁꯔꯤꯇꯥꯒꯤꯗ ꯁꯥꯟꯅꯕ꯭ꯔꯥ ꯑꯩꯁꯦ ꯂꯣꯏꯅ ꯁꯨꯏꯌꯦ ꯏꯆꯦ ꯁꯔꯤꯇꯥꯒꯤ ꯆꯠꯂꯛꯄ꯭ꯔꯥ ꯂꯣꯏ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔꯒꯤꯅ ꯑꯝꯇꯪ ꯑꯩꯅ ꯍꯩꯀ꯭ꯔꯨꯖꯝ ꯑꯊꯣꯏꯕ ꯃꯤꯡ ꯌꯨꯝꯁꯦ ꯀꯥꯏꯗꯒꯤ ꯁꯅꯥꯊꯧꯕꯗꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩ ꯆꯥꯏ ꯆꯥꯕꯁꯦ ꯑꯗꯨꯝ ꯁꯪꯒꯣꯝꯒꯨꯝꯕ ꯂꯐꯣꯏꯒꯨꯝꯕ ꯑꯗꯨꯝ ꯆꯥꯏꯌꯦ ꯁꯥ ꯉꯥꯗꯤ ꯆꯥꯗ꯭ꯔꯦ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯗꯧꯅꯤꯅꯕ ꯍꯣꯔꯦꯟ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯄꯨꯗꯣꯏꯅꯦ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕ ꯆꯣꯛꯊꯕ ꯐꯥꯎꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯏꯇꯩ ꯍꯧꯅ ꯋꯥꯕꯒꯗꯤ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯂꯥꯏꯒꯤ ꯗꯣꯂꯥꯏ ꯄꯨꯗꯣꯏꯅꯤ ꯏꯕꯨꯙꯧꯒꯤ ꯗꯣꯂꯥꯏ ꯄꯨꯗꯣꯏꯅꯤ ꯀꯔꯤ ꯐꯥꯎꯏ ꯍꯧꯖꯤꯛꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯁꯣꯔꯒꯤ ꯊꯕꯛ ꯑꯩꯅꯁꯨ ꯌꯥꯝꯅ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯏꯁꯥꯗ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯂꯩꯐꯝꯗ ꯑꯩ ꯎꯆꯨꯋꯥ ꯇꯣꯔꯦꯡ ꯋꯥꯡꯃꯗꯒꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯅꯥꯎꯕ
ꯍꯛꯆꯥꯡꯁꯦ ꯈꯔ ꯆꯦꯛ ꯆꯦꯛ ꯂꯥꯎꯅꯕ ꯗꯣꯂꯥꯏ ꯄꯨꯕ ꯃꯇꯝꯗ ꯁꯨꯡꯋꯥ ꯋꯥꯗꯅꯕ ꯀꯔꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯀꯩ ꯀꯩꯒꯗꯤ ꯇꯧꯕꯤ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯍꯥꯟꯅꯗꯤꯁꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯗꯨꯒ ꯖꯣꯇꯣꯟ ꯇꯧꯕꯁꯨ ꯍꯧꯔꯦ ꯑꯗꯨꯒ ꯁꯥ ꯉꯥ ꯆꯥꯕꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯗꯕꯅꯤ나 ꯑꯩꯈꯣꯏ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗꯤ ꯁꯥꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯒ ꯊꯥꯡꯕ ꯍꯧꯗ꯭ꯔꯣ ꯃꯥꯜꯂꯦ ꯑꯝꯇꯪ ꯂꯦꯡꯁꯟꯕꯤꯔꯨꯔꯣ ꯌꯧꯁꯟꯕꯤꯔꯨꯔꯣ ꯍꯣꯔꯦꯟ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯕꯅꯤ ꯅꯣꯡꯁꯤ ꯇꯥꯔꯦ ꯍꯧꯖꯤꯛ ꯅꯣꯡꯁꯤ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯦ ꯏꯕꯨꯙꯧꯒꯤ ꯏꯀꯣꯞ ꯅꯤꯡꯊꯧꯒꯤ ꯏꯀꯣꯞ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡ ꯁꯥꯕꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯣꯂꯥꯏ ꯍꯧꯖꯤꯛ ꯊꯥꯡꯕ ꯍꯧꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯣꯡꯁꯨ ꯇꯥꯔꯤ ꯑꯗꯣ ꯅꯣꯡꯁꯦ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕ ꯁꯥꯇꯤꯟ ꯇꯨꯞꯄ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯁꯨ ꯇꯥꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯒꯣꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤꯁꯦ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯇꯤꯟ ꯄꯥꯏꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯇꯤꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯥꯏꯔꯅꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯁꯥꯇꯤꯟ ꯄꯥꯏꯕ ꯌꯥꯗꯦ ꯃꯔꯤꯀꯥꯟꯗ ꯅꯪꯅ ꯁꯥꯇꯤꯟꯗꯣ ꯂꯧꯊꯣꯛꯇ ꯌꯥꯔꯣꯏ ꯁꯦ ꯁꯤꯒꯤꯁꯤꯗ ꯗꯣꯟ ꯀꯔꯝꯕꯅꯣ ꯁꯤ ꯙꯣꯟꯁꯤꯒꯤ ꯃꯄꯨꯝꯗ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯅꯣ ꯃꯤꯡ ꯑꯌꯥꯡꯕ ꯙꯣꯟ ꯊꯤꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯕ꯭ꯔꯗꯔꯒꯤꯅ ꯔꯥꯀꯦꯁ ꯉꯁꯤꯗꯤ ꯇꯥꯔꯦꯅꯦ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜꯁꯦ ꯐꯖꯅ ꯇꯧ ꯇꯥꯔꯦ ꯉꯁꯤꯗꯤ ꯇꯧꯒꯦꯅ ꯉꯁꯤꯗꯤ ꯍꯣꯠꯅꯔꯦ ꯀꯩ ꯀꯧꯒꯦ ꯁꯤꯒꯤ ꯙꯣꯟꯃꯛꯁꯨ ꯅꯠꯇꯕ ꯈꯔ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯁꯦ ꯙꯣꯟ ꯃꯆꯥ ꯃꯤꯗꯤꯌꯝ ꯙꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯏꯗ꯭ꯔꯝꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯃꯥꯟꯗ ꯀꯧꯏ ꯀꯩ ꯂꯝ ꯑꯣꯏꯗꯣꯏꯅꯣ ꯃꯌꯥꯝꯄꯥꯟꯗꯒꯤꯅꯣ ꯑꯣꯀꯦ ꯁꯥꯏꯗ꯭ꯔꯝ ꯇꯧꯕꯤꯗꯣꯏꯅꯦ ꯑꯣꯖꯥ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯈꯣꯡꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯊꯧꯒꯜ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯕꯣꯁꯟꯇ꯭ꯔ ꯉꯁꯤꯗꯤ ꯍꯣꯔꯦꯟ ꯑꯥꯐꯥꯎ ꯂꯦꯞꯇꯅ ꯈꯣꯡ ꯇꯥꯔꯦ ꯆꯦꯟꯗꯣꯏꯅꯤ ꯊꯧꯒꯜ ꯐꯪꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯒꯦ ꯃꯌꯥꯝꯁꯤꯒꯤ ꯃꯦꯟ ꯄꯥꯔꯇꯤꯒꯤꯅꯤ ꯃꯦꯟ ꯄꯥꯔꯇꯤ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯗꯤ ꯑꯥꯐꯥꯎ ꯆꯠꯇꯣꯏꯅꯦ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯅꯣꯡ ꯇꯥꯔꯁꯨ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯟꯗꯟꯁꯨ ꯇꯣꯡꯗ꯭ꯔꯦ ꯈꯣꯡꯁꯨ ꯇꯣꯡꯗ꯭ꯔꯦ ꯃꯐꯝ ꯑꯩꯈꯣꯏ ꯁꯦꯟꯗꯟ ꯈꯣꯡ ꯇꯣꯡꯗ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯨꯙꯧꯒꯤ ꯃꯅꯥ ꯑꯁꯤ ꯈꯔ ꯁꯪꯒꯥꯏꯕꯒ ꯂꯦꯡꯊꯣꯔꯛꯇꯣꯔꯦ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯖꯥ ꯀꯩ ꯂꯝꯗ ꯑꯣꯏꯕꯤꯔꯣ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯐꯟꯗꯩꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯔꯝꯗꯥꯏꯁꯤ ꯏꯁꯥꯗ ꯀꯩ ꯐꯥꯎꯕꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯁꯥꯗ ꯊꯨꯞ ꯂꯥꯎꯕ ꯐꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯏꯀꯣꯞ ꯅꯤꯡꯊꯧ ꯃꯔꯨ ꯅꯣꯡ ꯁꯥꯕꯒꯤ ꯍꯧꯖꯤꯛ ꯗꯣꯂꯥꯏ ꯍꯧꯖꯤꯛ ꯊꯥꯡꯕ ꯍꯧꯗꯣꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯊꯥꯡꯕ ꯍꯧꯗꯣꯔꯦ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯨꯒ ꯅꯣꯡꯗꯤ ꯇꯥꯔꯝꯅꯤꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯣꯡ ꯃꯔꯛꯇꯅꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯏꯁꯦ
하이데고 던져가는 거는 하 던져가는 게 뭐 남배야 더 남배야 그러냐 나지 않는 거 지금 피난시다 까이 하이노 피라시나 부리바 모이 렘모이 라이 부리바 마마 아코나 아이나 lambi chakado ba lam thum bam do aina lam pha doi ra ba aina kano do aina mamai chum ba pu do lam thum bam do ne ba lam thum bam do yaw do aina lam jing ga pu do ba โอ้ยังไงแรงว่าสิโทรจำนุ่งไงเพราะแม่มันคอมเมนต์ตั้งแต่กี่ปีหรอต้องหันกันนี่คอมเมนต์นี่ไปลงสิทอมเส้นตรงไอพีบราแม่อีบุตรอีกบนิ่งทอมารุ่นองสาบะฮาราบกี้แม่สาบะลำทุกปะกงบลำดีบนนมิสีแม่กิทำให้ได้กรีพอบีบกี้ฮารุสคอมเมนต์ได้ไปลง
मथक कहा तोरे मथक कहा तोरे इधोगी मसा से वो मंडल मथक इसे पंदोरे हाँ जवाब थोड़ा बनी हाल हवे में चेन गए मखा हम थंग साइटा अदो मैं मफम भाव यौननी को चत्तोइसे मैं पाइरो अदुम मैम थौरमसे नुंगाई नुंगाइते हाबदुसु खोइदा पाउ दंबिरौको सेनन तोंदना चटपसिदि फजन नाले उपाय लेते सिदि तुदनबा ओइन चरगे मैम तानबबुदि याएबा दुइसु सी फिल्मसे लंबी ओइब्रो सिदा चखिदोरेदा अदुम चखिदोरे सिदा या ओ लंबीदी चुम्बा माले मैम हलकनिया अमु हलखिनी हलक्थौ मांद्रे अदो येंगसे मैम खोइदी इबदो चटपा लंबीदा अखोइ तुंगिनजबा अखोइगिदी अदुदुगा मैमदा सुमाइना अखोइ ngasi थौगलसी फंगली मैमना पुन्ना मफम असोंगी लमदम असोंगी मैमना सुमाइना पांथोकली बदौगी हराउबा बेंदौगी हराउबा सुमाइना मचा मनाय ओइबगी अपुनबा खुंजा लोइ चाउनबा याइफनबा हाइ तारे मैम अदो चही अनि कोविड न मरम ओइरगा हराउबा ngamludraba ibadaugi ibadau ipom ningthogi harau mathoi kabani andakse chahi ani gi matungda harau mathoi kaba koi ayat apanam ta leitana koi pangthok jaba numit ning asi se ibadau ibadau gi damakta yamna harau mathoi kaga daba numit ama oiba maramna mayam khoina singmitri sina su machan manai oibani haidana mayam su khara yenghanjana gi damakta khoi ngasi lakchari basini mayam khoi koi khuk su tong manate aduna senan su tong dre ngasi di aduna koi barefoot hai tare ngasi chachari sini ado naksan jage mayam sun nungai na bagi damakta ado mayik sengi seng de habaduma su mayam pau pibiro ka ada chong lei re ado mayam koi gi yeng balak pi ba hai tare budo event na harau ma thoi ka ba asigi thor masibu asi sabalam thokpa kongbalam yengbagi numit asibu kogi thawai happa lakpiba londam masongi amadi arapa dagi sinau mayam ama si budo ibendau na harai motu harau ma thoi kapaga mai leinana sabalam thokpa kongbalam yengba numit pangthok saba se sida mayam support tawbina ba hai tare mapung phahan na bai damakta macha oiba mayam masoi ba mayam na matungda inaduna koi thor masiu mapung phahalli habasima mayam do hanjari to tana ba se mayam lapi sendragadi phangdau mante yam kanna chengre kong tong ka tamne ado kesu kai de ado ngamna bane si me la amne na ngamna ba thogal tok jage kong tong ba yadre sai lambi dagi sanan dukan le ram ga le se main road ta chani ana bada awaba mo oye mayam amuk chendagre makharom da lambi se chummi ba la libra se khangdre yam chendari mayam se le khong marak tani ko do umang lai oi ba maram na adum budo event do sumaina harau ba se no adum tagal le ha ba sumaina ko labi chummi jalo chatli mayam se ba ô ngày sai bên rồi tôi thấu lệ quá đấy hay thật đôi nè bà jadi drone na tanah kata ini nasi putih sih gitu drone na live thả ra cái kok ayo kre em sih sini koi mai lambi line tu ni kok uci wagi line mai lambi line tu ni koi nong thok cara ise ana bada apa di oi
ก็ไอ้นักชันมนุษย์เนี่ยคุยเช่นนั้นจะตรงเดียอย่างกันนะเจียนมันช่วงงำเดียวโค้งกูมาตรงอะไรก็งำกันแล้วตั้มสมจัดแสดงไหมอ่ะยามที่เตสตัวแคปชั่นนั่นเลยเมื่อกี้เจอวันนี้ก็เจโลไฮดีโลเวลาออกนะไม่อ่ะก็ได้แต่คงฉันนั้นจะตรงเดียวถูกป่ะเจโลดีพัดดีบุระฮะโลไฮเราชี้โลไฮเราอีกชั้นเดี๋ยวนี้อีกกูปัดตัวนี้ให้ได้ทุกตัวใช่เชื่อไหมฉันยกขบวนช่วงนั้นก็ต้องตานร้องไหมอ่ะมาด้วยดิคันตรงไหนมาไม่เลยให้เช่มาไม่เลยให้เช่มาไม่เลยอีสันนี่พูดตัวอีเวนต์ตัวสมยิงมาเซ่นุ่งไงรักกันไหมตัวอ่ะนุ่งไงอ่ะนุ่งไงให้เช่ก็สมไม่เอาลำบีตัวสมมิจฉาไม่เอามาสิเลยละเป็นสิ่งที่พูดตัวอีเวนต์ตัวน่ะนุ่งมาขับรถถูกปะผมเป็นลำยังเป็นหลักเป็นนุ่มมิเซ่ใช่สิละไม่เอานะยังมีลำมิเซ่สิ่งที่ทำมาตอนนี้ก็เป็นน้ำมุกขับใส่เซ่ตู้ไปเอาเลยไอ้วันจะเลยสิ่งเดียวกุ้งกินแต่น้ำพร้อมจะได้กันสิเนี่ยอาจจะยังหาตั้งเชียร์มาได้ดูมังงบดเรสเซดูขนาดดูมูหัวให้ตาเลยไอ้ที่มาเชียร์พร้อมจะได้กันสิไม่ยังขันนักเชลเลยอ่ะบ่เอาดิใกล้ที่โค้งตรงตัวโค้งน้าอะไรบุ้งได้เลยหัวกะโค้งอะไรบุ้งได้เลยหัวใกล้ดีเนาะตอนนี้ปูรีแม่เสร็จคันเลยให้นะอาราบตีรงกี่มื่อกี้นายปูมาได้เป็นจริงจริงอันนั้นก็ลามาชากันว่าตัวกันนายปูไม่ได้ไล่ให้เลยเดี๋ยวปูมาได้เป็นเสร็จปูมาได้เป็นจริงตรงอันเลยอ่ะสั่งเลยไปตัวสั่งอีกสิบ่มายุ่งได้ไปสั่งเลยJika ada pasang kita, lain puri sih ketuai dan ni. Atau memang tuai orang kesu, ibu tu ibu tu nak buat ni kau, kesu tuai ni ngai lete, so ni ngai lete. Abang lai apa? Kong tu ngamari tanah nungai tu ni apa? IC siang ngam dah apa? Amo hai dah gitu ya? Kampat, kamai lakan ni mau pewa mau kena situ lagi raga. Ado orang dosa lak pada live thana badi senjagi bani ko. Dosa lak pada halak pagi lambi dah ai tar. Live thana badi senjagi bani. Saya kau le jadi saya, kau saya pagi kendra ki manung channel lagi ba. Hayal ki ikop ning tho. Harau betul gini ko. Ikop ning tho nong sabah harau betul. Ado gini kau jadi lak jadi saya. Mamai lek tu ira. Lek tu ira.
โปรแกรมมันคักกับวัตถุวิวบ้าให้ไม่เอาคอมเมนต์โปรแกรมกับวัตถุวิวบ้าให้คุยกับไม่คุยให้ด้วยเมสเซจทับไปหรอเมสเซจทับโค้งกับไม่เล่าดูด้วยนะอะไรมั่งเลยหัวเราโค้งน่ะโค้งเราสวยดิอะไรมั่งก็เลยหัวเลยแม่ใบไก่มันใส่ยาอุตาดิไปให้เราไปยากันละขนาดยาวเลยน่าลำบีจะเทงหนักก็ต้องเอาตาหายอยู่มาดมซาลาเซียนตรงเฮลดิพให้ตนะเจียนมาโดนนังงำนี่ฮะเวลาตัดงำมาเร็วเจียนแล้วก็ตาหน้าไปแย่ฮะว่าแกไม่ได้สิน้องแอนไปแย่แล้วฉะนั้นตรงแต่ก็งำมาเร็วการีดัชปัจจัยอันพักตายว่าซีไลมันถูกเป็นคำกล่าวgarang gari dah muk tanai amuk kong nong komito in nuai te gari chapa do kong na tanah ben nuai yaro ngana do uppe ngana gari tui ya ai wala putte siau ai bu phan ho da ga sia la oh thogi ra chi sangi do raก็ไม่จริงขั้นตัวหนูฉันนั่นตุ้งเดี๋ยวก็ไม่จริงตัวตั้งมาแล้วกันเนี่ยจัดดิสิเพราะน่ะสมฉะนั้นเราทั่วสมตัวจับเป็นแต่เป็นคงยาที่จะยามกันนะโตเลยโรนมันตะลักไปอยู่ว่ะแล้วปลายจะไม่เห็นเราพุทธิสุภาษิตเนี่ยคงเสียตัวไม่ยากดีนะคนน่ะสมทำมันบายตายKamu siapa terus? Saya pikiran angan betul video tu. Maning dalai boleh pernah nam salak pilih mah. Maning dalai boleh pernah nam salak pilih. Magari belum kiri mah. Gari long kiri. Gari thau ya dia benar. Gari long kiri mah. Gari thau itu orang. Gari thau dah kiri. Raju ah, kangna bayar berapa gari saya? Jauh deh. Kamu lak tu dah. Maning halak tu dah. Kamu halak tu deh. Tidak kan halak di film taruh eh. Nakan dah. Kamu halak tu mana? Ya, film tak ada. Kamu halih. Ay, celah ore. Am si celah ore. Mamai le halih. Alu nak, kau isway dah. Lihat pakai atung masih lihat pakai amtaleh hobi. Baik, dikan tahu orang nak. Itu event tu, kau tadi. Sudah lihat pingat sudah. Miam yang sih kalau saya orang cakap. Upay lite ay area le ur pungjal le lero hong phang area oi bani na ko ngasi di piron suba nungai ba numit ni na ta je la ga nambiro ai di mayam sanan pu biro sanan la mo lom pu du ka je ja ra kiฉะนั้นต้องจัดเป็นโครงง่ายๆแล้วก็เนี่ยอันนั้นเอาว่าประสบตั้งเครื่องบินกันเราเอาว่าเครื่องบินเดียวแต่ก็
เบนปาร์ตี้สมรมใน อย่านี่งานไอ้เสียเลยคงกับฉันบิดมันจะต้องชีวิตนะก่อนใหญ่พอดีแม่สิมันนี่เราสมัยออโต้เสร็จแล้วก็จะพลักตาดิเสียคุยdaแกไม่ได้มันนี่งงบางครั้งแต่ก็อุตตลกกันด้วยเดียวก็หางเลยโยไฮครับวันนี้ไฮดีขนาดไฮกันไม่มีอย่างภาษาบุรีคิดเนี่ยเล็บสลิดชาไปปุยสลิดชาก็ได้ซูเปอร์แมนชาโรดนะไฮซูเปอร์แมนชาไม่ยากที่ไม่อันตันจ้าสิทีบุตรอีบุตรต้องนวางก็เลยวันนี้นะคุยนี่ให้นวางมันงำตัวอันตัวนี้ที่หน่วยพัฒนาโดแม่คุยนี่แต่เสียงนะแม่เจี๊ยบเจี๊ยบนำยังไงบ้างก็อันตัวคุยกี่สูตรลิมิเตชันให้ตาเลยเลยปลายแล้วก็นำบ่อยตาเลยใส่สูตรเป็นกี่ให้ตัวปลายแล้วก็นำบ่อยตาหน่วยตัวปลายมันนั่นแต่เป็นตัวเลยบักตะกี้เลยขาดเลยนำทำไมนั่นมันนี่งั้นละเสียแล้วก็จะพลักตาแหวะคุยละไอ้ชิงโดยจะกุ้งกี่ตัวเนี่ยต้องเป็นอากาศ他都熬出来的。他都熬了，他都不要嘞。เฮลิคอปเตอร์ไว้เสียแอร์พอร์ตเงี้ยการน้องตัวไว้ลักพิวส์นะไปน้องแกที่บุตรโดรนชดสิเลยจะว่างบนโดรนชดน้ำมีสิทธิ์แม่มายิงมันหน่วยนะวะแม่มายุ่มทะเลไปยิงหน่วยนะวะหน่วยนี่นะหน่วยนี่หน่วยกาแฟหน่วยละที่มาม่าเนี่ยสัตว์ลีกเสียยามพลักตายประกอบมาม่าเสียคุยบุตรอีกเป็นโดนมาม่าเสียเล็กมาตัดคุยตัววันเสร็จแล้วก็ร้องเจ็บสลักตัวนี้สตามเป็ดตัวนี้วะขนาดนั้นโดรนไลฟ์น้ำโดยหน่วยซีพีเอ็มสิจ้าเวลาการโดรนไม่เอาโดยสอบมันนี่พูดเสียไม่เอามันนี่พูดขัดตั้งอินเตอร์แต่สมัยนั้นไลฟ์ฟุตเทจสะดวกเสียขัดตั้งโซลี่คุยซิมเมทริกซิกเลยนะโดย expensive สุดยอดมาอวยไปให้ตายโดรนนำไปไลฟ์พาไปดูก็ตรงนี้ก็สุ่มแอมนำตัวใช่เลยตัวนี้ทุ่มจะลงอามุกสักแคร์กระโดดนักกันได้ปันทุ่งมวยด้วยนกยันตาจริงอ่ะสิกิเท่าไรมั้งเสียกระโดดนักกันได้ยาวด้วยนกอามุกสังกรีอามุกทุ่งสังกรีมันต้องการอามุกทุ่งสังกรีลำบี้จะมองลงไปสักที่นี่ให้ได้นะใช่ฮัลโหลที่นี่นะหายไปไหนบ้างยามลำบี้กี่มาตั้งสิมาดีคุยแกนตาดีนั่งแกนเต่าเราตายก็ต้องเป็นต้องปูบนลำบี้แต่ในคุยจะงงส่งตาเลยกันเต่าไปคุยจิกในวางเผาด้วยกันเนี่ยเผาด้วยตาดีไอ้มาป่านได้เลยมากินนั่งพันเอาโค้งลูกโค้งตรงจันทร์ละเสียตัวกันนงไตไม่อยากนงไตโอเคเสียสักตัวละเสียสักตัวเนี่ยจุ่มไปให้ดิเราหันโกยได้ก็เลยดิฮัลโหลนี่ส่งโกยรูปแบบนี้ตัวนั้นไหมอ่ะสหีอันนี้มาตุ้งด่าเรามาถอยการนี่ลงเชิงกระดาษกี่ต่างตารางกระตุกกี่หลายเราปนเนี่ยหลักพิวต่างมาถอยจะเฮียงกันนะปะdi long sa gisu Sasing karam la di long sa karam gisu pau la em am tang tra tu pi la hau ba tang ku ba thoi da hiang ta na ba thoren da nung se me am nung sin ma ra mo ro ko sa tu sin da katang nan mo ko pa su kha toy si nung sin noi mang đôi nặng khăn luôn mấy gạt à còn đôi khăn lại làm thuộc bên dưới sao vụ để hay mấy em chỉ hầu nó vì này tôm tàu này mà phân cứ đi mà để máy sạch cốp dầu từ khai thiên là nhỉ hay thì thiên là mày làm sắt là tầm này thế gì dầu thì vào sắt là tầm dầu thì vào sắt là tầm
ada memang ngai le je lak ngai ne ba chen thara cái hang này cái chen thara Day 21 hiang tanah bro hai Day 21 hiang tanah bani memang ado Day 21 hiang tanah bro se koi live nam nam hono jarak ke mani kantana ya ga dinam me nama dam tanah bada memang awa bagi masak kayak no da koi na phone jong sena ba angle jong sena ba memang di comment su muk pa na hana ba halak pa na ti mi memang chat lu re thu re adu do ga muk sang ai ni sigi program se memang koi gi yamna li ba maru ama le koi tim sing mai tri siu bi ba tao Raju thong amna invite tau birak bane bai tang ngasi si ma di la ka ta ya de hai da me thani ma da wa lingai de hauna hai bi ra bane si si di to pa thabak me am lai du na su si ma phom si la age hai da to pa program ta lau re phom si la ga sagol to na ma di post ani hai khongop to lai sangya koi pa khatane hai ri ho khoi ji khok tong ani me am mati ama ibudo event dau gi thawal phangboina sum thamoi sengna sandal khok tong dana sasaru bane hai tai ibudo hoi ibudo event dau na gi tambi bagi matung ina akoi macha manai oi ba koi je wa re hai dana koi khok dai hopa lambi rom dau po bi rai aga hojik hak koi mani kantana khok lo thorani ai su khok purak bane lo thorani duga khok tong selaga hok si lagi sin bagi tadi me ahing hawala silip chang kan da baya de hai dana ahing hawala walking chasari bani ching kari bani adana chang gyo ne thoi na du wa re wa roi hai tai to du lambi se mayam se yon lai khong nga tane ba se lai na nga tane ba ko khamani 100 meter race adi tana tor mani na le ha ba do sida chelaga di senan yaw da be chelaga di pot ta le ai tao na ai cái nó phụ để mani kan ta cái đi phụ việc tao à ai lo cho rồi sai cho tôi cái vậy mua ra thì hay mà mua ra yaw cái đi vậy mua ra nó su cái rồi mani kan si pai nang cái nó đâu phụ cái hấp dẫn rồi ai na anh mà pai đi rồi si pai mẹ em ấy khô tung trên cái mani kan ta này camera sinh học pai hen cái angle xem một con vậy tán đi có vậy anh con tôi ổn thật là nuôi à không mà cái tiếng tăng đi tông này vậy không bây giờ rồi vậy liệp cả vậy u sẽ được không mà cái ai tao cái mà đi cả tay con tôi ổn thật là cái này có cao cái nào lông phá đốt thầu gần lạc phần này em đó là cái ê phăm bây giờ rồi vậy thì phụ thấy ấy là phăm mà cái tông này vậy tại rồi lại cái chắc rồi cái yêu rồi khô xe mèo mà xe đi thì mất ta rồi đấy ok ai yêu rồi giờ thì nằm đó untungnya lagi. Kayu.
ꯑꯩ ꯁꯥꯎꯔꯦ ꯑꯩ ꯄꯥꯏꯔꯦ ꯑꯩ ꯉꯥꯡꯉꯤ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯃꯥꯏꯛꯇꯣ ꯂꯩꯕꯅꯦꯕ ꯇꯥꯕꯅꯦ ꯑꯩꯕꯨꯗꯤ ꯆꯦꯟꯒꯅꯤ ꯅꯪ ꯁꯦꯟꯗꯟ ꯇꯣꯡꯗꯕꯅꯤꯅ ꯆꯦꯜꯂꯣꯏ ꯅꯪ ꯅꯃꯥꯡ ꯊꯥꯔꯣꯅ ꯑꯩ ꯆꯦꯟꯒꯅꯤ ꯁꯤꯕꯤꯔꯣ ꯁꯤ ꯌꯥꯜꯂꯣ ꯑꯩ ꯊꯣꯛ ꯇꯧꯔꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯄꯥꯏꯔꯦ ꯑꯩ ꯄꯥꯏꯔꯦ ꯑꯩ ꯈꯣꯡ ꯇꯣꯡꯉꯗꯤ ꯀꯩꯝ ꯀꯤꯗꯦ ꯆꯦꯟꯊꯒꯦ ꯍꯥꯏꯅꯦ ꯌꯥꯝ ꯇꯞꯅ ꯇꯥꯏ ꯍꯥꯏꯒꯅꯤ kayaknya yang tak matay hay siya maya. Sa daw unik rin. Sayo hora dito taman dum laan ida. Manikanta rin solo walker ni madiwara mo eh. Kasi ngarang na handa so. Kau buma tom da kari. Tom kari. Ang awan ni symmetry si puli miyam si ba. Koi doi ngau ba. 에 역산절하게 매 역산절하게 낙설해 tu rồi cái đối tu rồi nó tu ya vậy ta ta đây cái nó ta đi thôi ta đang gần đi ta ta đi cái đi hay là cái nó ya pe sapo eh cái gì mang satu ni set lisi makta cặp khát lấy gì đi queng queng cặp khát lấy gì đi lami thalo pai ra cái Superman pai ra cái mèo em pai hành đây pai làm này có mà xài áo được pai tharo bên này 역설하게 시시 요리 nale am na lambi se nasale me ne se mo wale me am ne seng di se ne tapai ne em ra đây có đặc sắc lấy ra đây có em nhận ngoài bao đâu si tahu ni ko một thuốc bật yên một tắm này không phun nhau bên này ko làm bi thao
hore thile lai di swai de lai re bro hai di lai khoi mang lai sidi phagi ro turen si le ngoài đấy cái nặc salo đó mấy anh khả nặc salo hai ta đi share tàu ta ạ share tàu ta thì tôi đó share tàu đi tàu đó nè tàu về hay chứ nào tao bị lại mang được cái đâu kìa tàu chân mấy thế rất lo hai ta cái đi share tàu bị tao ạ quay dịch xôm tao muốn lại trên lên mà mang thà giờ cái có mẹ pam ba mang tới cái tàn nào mà na mang tới cái number mẹ ta xem cái challenge này thôi đi tung đây nazari xem mẹ tung đây nazari sẽ coi asoi ngam thok tana ba hai dan nazari ni mamang da tana ta ga di mẹ coi cái Formula 1 gi cái nó đó race đó adro mamang da coi trolley na to sing bi do adro ta di upai le rồi side to se Lai C360 da tong bro kai hai ni no brother namake yam share to biro namake mamang dai namjara ke mafam yam cha de ba ko nak ye se hoji phim yam ta de ba adu duna mayam koi nambam se mi sam sin ba hai ta nam bo hona jage mayam ki angle nuai da hai ta hona jage lagi sasake laki mamang tagi mea front tagi name ko front tagi name share to biro mea share to biro bo share to biro mea na hai bi ma tong ina khoi mang dai su nam ja re thinda la se koi humang su tai nong khu chot li ani bang ne taw se cha de gi humang su tai nong khu chot li sele khu chu ibo da wo sien ta ni khu dum sele u pai le te dum sele sien da ga di nam ngai na doi ba ibo da wo action ma ta khu dum sele humang ta ba khang de nong sina khoi gi masa manai oi ba sing da hai ta re khoi gi humang sau ba awa ba phau da ba hai ta re ibo doi ben dau na thogal bi ba hai ta re ma'am ado yam nuai ba koi da ma su oi nong se ta ro da na hai ga su jam ta da ba mati makum khik pa hai ta re ado na sat pa sing da su khoi humang sau ga su humang thui khang da ba nong la humang la khang da ba hibam du ne odi oi se ma'am aduna mayam akoina namjari program singai fixi namjari program asi mayam na yumda leina hai tar yumda leina hon jabani mayam na akoina khona jari ba khara se ya penbi ta gadi seram khatang to biram ya bra hai bo hang sini Với thorom xem em, dầu sờ là cái cô pa kẹo wali sẽ dầu đó bạn, kẹo wali à, cái wali vậy dầu đi dầu rồi đi, ngã cái nó tung đấy, làm bao oi này mà tao, làm bao oi này, em nát sân cái, mày ăn cái thau gel, cái xoay ra, ơi, tụi cái tôi, na lấy à làm gì xe. Lambi sam pi em nam sam na le ai di pik pa na te ba ko lai khum nei na mayam je
ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯍꯟꯗꯦꯕ ꯆꯦꯜꯂꯦ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯦ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯆꯦꯜꯂꯃꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯦꯜꯂꯦ ꯎꯄꯥꯏ ꯂꯩꯇꯦ ꯆꯦꯜꯂꯦ 이거도 이벤트는 랩 따가지 거기 좀 랩해. 이거도 이벤트는 찐 따가지 거기 좀 셀래. angauba 셀리바 이제나오 마양시나 거기 이벤트 이거도 낙비 선비리바 하이따래. 낙이겠다. 하이도키다나바 하나나바 하이따래. 거기 이제나오 같다니. 거기 낙선자래 명. Yaudiyo sa lakadore, kopa. Ngakim manong dayo sa lani. Ngakim matong dayo ran. Mayami complain hai tai kasi ina bilay mayami complain se dolai pai ba sinaw sing se kin da bagi hai tare moi kai gi da ta suon mano hai ba sini selo hai ba sini me nakan law sini me am se halakpadadi miyam roi bitani ado miyam khoi halakpadadi khudung cha dong mandre yaw yam yaw dani theng dong male na khoi na si khoji kapsari basina miyam asi bido evento ki thogal lo jaga dorim ni ko sai tôi vô cái mình sẽ nấu pai ôi nấu pai mẹ mình thâu tàu ra đi mẹ sẽ làm tăng tàu bị đâu mô mẹ na quên na sum mấy thí sinh na mẹ mình tầm ta ông mà ta nằm ra đi vào program phải ta đấy tôi bên đâu kì à vẫn là một cái cuốn mà lên mình làm gì mà cái nó sẽ phụ rồi học thì quên na sẽ làm tăng tàu bị đâu mô xôm ra một cặp xe cái làm bi làm nát lên mà khá siêu làm bi kunan gì à đó thì mà ta thì cái gì làm bi sẽ làm nát hai tay rồi khơi được chú rất mà tầm đó cái mà tiếng ngoài tầm á làm bi sẽ nát mà nằm ngoài này cả đó hồi phao cái này đi ví dụ bên đâu nữa coi gì xôi thằng am tao nó bạ cân nè sao mà này rồi mà khơi cái hai tay cân là chiếc xe nó sẽ nó bị đi tu vào quần bạ lấy tri hồi phao cái này rồi làm bi sẽ xôm nạc cái cái đôi là căng thế mày rồi inase ví dụ bên trong nó pu mày cái đó này chắc tôi sẽ có inase cái đó nạc cần đồ này cô bạn lấy sẽ xí ra làm bị chôm ra ôn ở đây ba tụi lan tôi này ba à rồi mày cái sẽ ôn thuốc là cái bát này nè cô bạn lấy chưa à cô bạn chôm tụi lan à rồi làm bị sẽ ôn ở đây mà nè ôn ở đây chôm chắc nghe xí cái cũng nhiều cái phân nhiều cái đó mà này ba cái gì mà phân nhiều cái mà phân nó xoay xe cái con nó cố đi cái gì ồ nhiều đó bây giờ đi ba cái chúng làm cho cái gì nè đúng nhiều vậy ba ok mẹ em tán nasi em tán nasi đúng nasi thâu hai ta đấy mẹ em nasi cái program nasi bu mẹ em đúng hình cái hai lạc sari bên đi tôi là khơi bắt tháp bây giờ đấy mẹ em cái ninh mất thung anh ta những bí mà mẹ em cái ninh mất thung anh ta khơi hẳn bây giờ đấy rồi mẹ em xiên mà sống bằng ngầm tôi xin lau cái đó tất số khơi na mình đâu có bao tần tần ra cả mẹ em ninh mất thung anh ta hai ta đấy còn nó sari bên đi mẹ em nó số share tăng cầu bí ra mu nasi program nasi bu thâu hai hấp bí ra mu hai bữa sinh khắc ta na quên quên sinh mấy cái đấy cái đi hồi đông nay hem mà hay lấy ra đấy
ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯌꯨꯝꯗ ꯂꯩꯅ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯂꯩꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯎꯍꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯣ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯣꯏ ꯆꯦꯟꯗꯣꯏꯅꯦ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯗ ꯑꯣ ꯗꯥꯏꯃꯟ ꯖꯦꯝꯁ ꯅꯠꯇꯦ ꯇꯥꯃꯣ ꯖꯦꯝꯁ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯣ ꯑꯅꯣꯛ ꯎꯞꯄꯁꯤꯗ ꯃꯥꯟꯕꯣꯏ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯍꯧꯖꯤꯛ ꯃꯐꯝꯁꯤ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯍꯤ 2ꯕꯨꯗꯤ ꯁꯨꯔꯦ ꯍꯥꯏ ꯍꯔꯥꯎꯗꯕꯀꯣ ꯀꯣꯚꯤꯗ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯦ ꯏꯀꯣꯞ ꯅꯤꯡꯊꯧꯅ ꯀꯣꯟꯕ ꯖꯒꯥꯅꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯈꯤꯇꯪ ꯅꯛꯁꯟꯖꯒꯦ ꯃꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯀꯥꯞꯆꯔꯛꯀꯦ Kumale. ꯅꯛꯁꯟꯕꯁꯨ ꯌꯥꯗꯕ ꯂꯥꯝ ꯂꯩꯒꯗꯕ ꯐꯣꯟꯁꯤꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯆꯣꯠꯂꯦ ꯏꯁꯤꯡꯅ ꯃꯅꯤꯡ ꯍꯜꯂꯦ ꯆꯦꯟꯕꯨ ꯆꯦꯜꯂꯗꯤ ꯑꯩꯈꯣꯏ ꯇꯥꯟꯅꯔꯦ ꯍꯥꯏꯁꯤꯅꯤ ꯈꯣꯡꯀꯗꯤ ꯃꯌꯥꯝ ꯁꯂꯥꯛ ꯁꯥꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯐꯨꯗꯤꯠ ꯐꯨꯒꯩ ꯆꯦꯟꯕ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯦ ꯁꯨꯃꯥꯏꯅ ꯐꯨꯗꯤꯠ ꯐꯨꯒꯩ ꯆꯦꯟꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯐꯨꯗꯣꯏ ꯒꯦꯠꯋꯦꯗꯣꯏ ꯊꯧꯒꯜ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯇꯣꯉꯥꯟꯕ ꯑꯃꯅꯦ Mamai lek to male. Mẹ khơi xí mấy chi xí cái xí mẹ em cái thầu tàu pini hay là làm mình đấy ba. Mình đâu mà đi cắt tagi am tang. Lại cái tàu rồi. Khơi cái nó tàu pini mana satin pai bi này. Cái xí satin pai cái mana support tàu pini xí mấy chi xí cái. Aduga khơi na pai xí electronic device rồi bên na. Nung sốt from tầm đấy ya rồi đó bên na. Nào sẽ satin pai cái na support tàu pini. Mẹ em đâu mà đi cắt tagi tao mặc số mẹ em đâu mà đi cắt tagi ya phải hay na. Wahai am tang ibirang na comment section da mayam yang paman dolong atam jadi amuk siegre amuk sale do idi amuk sale aksage yaugre siegre yang dekat tadi Kanta kita mata kubit tanggapi lagi thank you so much Konram Sanu Cetrani. Sao lạc thì cái này sao lạc tập này xem mấy lang anh đi đã. Sao lạc anh đi khali đã mày, hay chân nữa đã. Sao ta đó mày ăn mani kanta kubit thang lấy gì đi. Sao ta đi cái đó hay chân bị đặt cái nó mày. Yai phare mani kanta hay đi. Yai phare chân lau mày yai phare. Đó mani kanta sẽ ai đã thổi đúng nó hầu luôn thế. Mang cái helmet sẽ khôi dùng mất thân nằm bà. Đây là khôi ní súng bảo phòng nữa vấn đề. Phòng nó mà tập trung cái ship program này nó hai rồi đó. Đôi ta đi. Chắc mình là sẽ chui tôm set tuổi này nó hai rồi đó cái. Thôi. Anh là u nung yêu đi súng chăn nó mà hai ta này. Anh là khôi là sẽ cái đôi phong mà sẽ su. Ở đây umang lại này nó hai việc có số lấy bà. Anh khôi sẽ u từ ngầu ra vấn đề can ta sẽ u từ ngầu ra vấn đề đó. U kia là vấn đề mà. Lục tác ta đôi này bà. Đây mình bằng sẽ lục tác ta đôi bà. Iku patah đôi bà. Ngasi di mẹ khôi cái admin cái dress hay ta dress ngầu masih musim murah ni orang ngale ka. Murah ni almost murah bene. Aduh humang tai ra jangan nung na chỗ lira khôi yanare ngasi nó mệt. Mix oi de. Humang la ising la hay khang da ba. Humang cái ising ani ma. Mix tau ka. Mẹ khăn đặc sân ra cái. Đặc sân ra cái. Hey, what's up?
mẹ mang nằm ra đồng thì có mẹ mang nằm ra đồng đấy mai lên đây không xin lỗi mẹ mang mai lên đây mẹ lại làm thuộc bagi mẹ coi program cặp ở đây bên đây ta xem na coi gì thầu gel tàu đi mà phâm mà đu bu ta xem na tháo ra vào trong number one thầu gel phăng bì hai tay nó phải cái gì sai đây coi chỉ sari ba thầu thầu sinh sinh quá đó là hai tay sai làm bì đây ipo tháo ra hồ cái quá đi hai đi đó là xe biu mà pu đua coi nó sari ba mà phâm đu đó tháo ra bắt thăm bám trong mẹ ang gì sẽ vào tàu bớt xe đu program number xe hồ bữa đó này vào bữa số mấy na coi gì mà phâm mà cái hai tay lại hai đó phâm mà cái ibu do event do boy sano ibu do wambel boy sano any irai ma boy sano sumaina thogal to ma tamda kogi thawai dagi hachang dagi pula lupa ga ibu do gi sewa to lai ni ko hai bagi wakhal sima ta seina khanba ma changi hai sima an ta thajage aduga sigi thaja ba se lai ra ka da ne khoi ba khoina kun ba khoi khudum chama ma khadoi se amuk siang kre bayam amuk siang kre amuk siang kre amuk tanah jage tanah bada nakan nakra hange amuk mamai le re kan nak san jage bayam adu lambi se nan bai tar bayam khoi di thabak se tàu xe búa hai cái tàu rồi hai cái đi phàm mẹ vài số lấy tiếng, à tàu xe hai cái đi mà su ta na mông ta na tàu ba xin cho mấy 360 tradition này, rồi xin lau mèo khơi gặp pun li ba xin lau mèo số mà số ngày đấy, thằng ba mà tàu mà tầm đó, mà su ta na tàu mình na ba, à đúng cái thằng ba tàu mà tầm đó, mày làm na hai ta đấy, ê à đúng cái mà thằng ba tụi mà đi phải gì, hai bagi, à phàm xe ta đi vào một hôm mình na ba, khơi xin mấy 360 wakal luôn này, mày làm na số khơi pun ra đi ba xin lau tụi mà hai ta đấy, angam ba, mà tiếng pang na raga. Xin mời Tracy platformasi growth tàu đặc linh asi phao đó, mày làm su nung CV về đây asi phao đó follow tàu bị đặc ba, xin mời Tracy nằm trong program, khởi động bằng tất su, còn nó là đi tháp khara makai đi support tàu bị bôi na, follow tàu bị đấy, nung suy mày làm nung suy, nung lúc business, à khôi số nung chỗ lẽ, nhau mình can tana, à một xe cái nhau mình can tana ngasi khôi sát tên tay này. mẹ em xiên mà tầm ra khôi xiên mà hậu ra cái gì em khâu thang cái đó này sam pe thuộc ba hai đó thuộc cái đó mẹ em khơi là lạc sấy chỉ hay yên đó này co Bro je ang sabi ko. Bro yung follower ni. Oh, thank you. Koi follow up thek nazar min kai ko we. Ai kiwes ko. Ai sai da dum sing mai 360 se khang bro ko mai to. Rai khang ye ba. Radio lok tak na ga de sing mai 360 se khang jal. Khang mo de to. Khang ga da. Radio lok tak ki office oi ma le se lai se ma. Ado koi ibu do event do ki thogal la ko no message da. Radio lok tak ki office so koi lan ma phang jare. Ado ga koi tan ja cha ma tan ma mang long dong lak se ge. Mang long lak la ga ba. ibu do event do na ngasigi sabal lam thokpa ongba lam yeng bagi numi ese isda koi gi nong phado mayam lai lam thokpa haina basi sam na nong phado ni ko aduna sumaina dom koi gi mamang ai dagi hai tare do gi sumain to ga sabal lam thokpa ongba lam yeng bagi thorom se sumaina koi gi phana ba khara wa ba adugumba budo event do oi haidra mayam ta haibira kibus lai program lu santa ba chỗ là cái điều phải lấy tiền mà nó không ra thì mà pan được cái này ya tung da ya mẹ mà khơi sát tiền gì mà nín đây chúng tôi phải vào này mà mang đây tiền ngoài thì hay thật quay sẽ lau sinh lại biết đấy thôi lạc sake akan được lạc sake nan chậm na lên làm gì xem em em yang bili với xin lau em tăng hai video comment section ta xin lau em tăng comment ta support đâu video không support đâu video mình xin lau em support đâu video xem em comment tới video bây giờ aduga share se mili singa magi mathak ta koi na hope tau jai ngasi na men se mili singa ke mathak ta share to video mo si me 3 singa tau jai ba
ꯊꯧꯔꯝ ꯑꯁꯤ ꯃꯌꯥꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯨ ꯃꯇꯨꯡꯗꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯤꯅ ꯏꯀꯣꯞ ꯅꯤꯡꯊꯧ ꯅꯣꯡ ꯁꯥꯕꯒꯤ ꯊꯧꯒꯜ ꯐꯪꯕ ꯂꯥꯛꯆꯕꯅꯤ ꯖꯒꯣꯏ ꯁꯥꯕꯤꯔꯤꯁꯦ ꯏꯃꯥ ꯑꯃ ꯌꯥꯔꯦ ꯑꯩꯈꯣꯏ ꯍꯨꯃꯥꯡꯁꯨ ꯇꯥꯏ ꯅꯣꯡꯁꯨ ꯇꯥꯏ ꯅꯣꯡꯁꯨ ꯇꯥꯏ ꯑꯅꯤꯃꯛꯅꯦ ꯑꯩꯈꯣꯏ ꯅꯪꯅ ꯆꯠꯆꯒꯦ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯃꯅꯥꯛꯇ ꯅꯪꯅ ꯆꯠꯆꯒꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧ ꯆꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯏꯟꯅꯖꯔꯦ ꯑꯩꯈꯣꯏ ꯏꯟꯅꯖꯔꯦ ꯃꯌꯥꯝ ꯋꯥꯕ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝ ꯊꯧꯒꯜꯅꯤ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯊꯧꯒꯜꯅꯤ ꯑꯩꯈꯣই ꯂꯥꯛꯆꯔꯤꯁꯦ ꯏꯀꯣꯞ ꯄꯥꯠ ꯀꯔꯝ ꯀꯥꯟ ꯌꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯊꯣꯡꯁꯨ ꯂꯥꯟꯅꯤ ꯍꯥꯏꯌꯦ ꯃꯤꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯣ ꯅꯥꯀꯟꯗ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯖꯔꯦ ꯑꯉꯝꯕꯗ ꯑꯅꯥꯟꯕ ꯃꯔꯛꯇ ꯑꯉꯝꯕꯗ ꯑꯃꯨꯛ ꯀꯥꯖꯔꯦ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯒꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯦꯡꯕꯩꯗꯤ ꯁꯤꯒꯤ ꯊꯣꯡꯁꯦ ꯂꯥꯟꯗꯣꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯁꯦꯡꯕꯩꯗꯤ ꯊꯣꯡ ꯑꯃꯁꯦ ꯂꯥꯟꯒꯗꯕꯅꯦ ꯑꯗꯣ ꯑꯋꯥꯡꯂꯣꯝꯗ ꯑꯃꯨꯛ ꯍꯥꯏꯒꯠꯂꯦ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯁꯦ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 2 ꯆꯨꯞꯅ ꯍꯔꯥꯎꯕ ꯐꯪꯂꯨꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯂꯥꯏꯅꯥ ꯂꯥꯏꯆꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯡꯍꯜꯂꯤꯕ ꯇꯥꯍꯜꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯂꯥꯏꯆꯠꯁꯨ ꯍꯟꯈ꯭ꯔꯕꯅꯤꯅ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯊꯧꯒꯜ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯑꯣꯏꯕ ꯈꯨꯟꯒꯤ ꯑꯣꯏꯕ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯍꯟꯗꯛꯁꯦ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅ ꯌꯥꯅꯕꯤꯕꯗꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯁꯥꯕꯜ ꯂꯟꯊꯣꯛꯄ ꯀꯣꯡꯕ ꯂꯝꯕꯤ ꯃꯊꯣꯏ ꯀꯥꯕꯁꯤꯗ ꯊꯋꯥꯏ ꯍꯥꯞꯄꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯌꯥꯝ ꯅꯦꯠꯋꯥꯛ ꯑꯃꯨꯛ ꯌꯥꯔꯕ ꯌꯦꯡꯉꯣ ꯖꯤꯑꯣ ꯑꯃꯨꯛ ꯁꯝꯕꯅꯦ ꯅꯦꯠꯋꯥꯛ ꯑꯃꯨꯛ ꯌꯥꯔꯕ ꯌꯦꯡꯉꯣ ꯑꯦꯌꯔꯇꯦꯜ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ ꯖꯤꯑꯣ ꯑꯃꯨꯛ ꯁꯝꯕꯅꯦ ꯅꯦꯠꯋꯥꯛꯁꯦ ꯑꯩꯈꯣꯏ ꯃꯔꯤ ꯄꯨ ꯂꯥꯛꯄꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯦꯌꯔꯇꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯌꯔꯇꯦꯜ ꯁꯝꯃꯒ ꯂꯥꯛꯆꯕꯅꯦ ꯌꯥꯗꯕꯗꯩ ꯖꯤꯑꯣ ꯑꯃꯨꯛ ꯁꯝꯃꯦ ꯃꯌꯥꯝ ꯅꯦꯠꯋꯥꯛ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯃꯌꯦꯛ ꯁꯦꯡꯉꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯑꯣ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯃꯌꯦꯛꯁꯦ ꯁꯦꯡꯉꯣꯏꯗꯣꯏꯅꯦꯕ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧ ꯑꯩꯈꯣꯏ ꯊꯣꯡ ꯂꯥꯟꯈꯤꯗꯣꯔꯦ ꯃꯌꯥꯝ ꯊꯣꯡ ꯂꯥꯟꯈꯤꯗꯣꯔꯦ ꯃꯌꯥꯝ ꯊꯣꯡ ꯂꯥꯟꯈꯤꯗꯣꯔꯦ ꯂꯥꯛꯆꯒꯦ ꯍꯣꯏ ꯃꯃꯥꯡꯗ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯒꯤ ꯊꯧꯒꯜ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯌꯥꯝꯅ ꯑꯝꯇ ꯂꯥꯟꯕ ꯌꯥꯗ꯭ꯔꯦ ꯕꯠ ꯁꯤꯡꯖꯃꯩ 360ꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯌꯥꯕ ꯄꯤꯕꯤꯔꯦ ꯂꯥꯟꯕꯤꯔꯣ ꯍꯥꯏꯗꯅ ꯍꯥꯏꯁꯨ ꯍꯥꯏ ꯃꯌꯥꯝ ꯊꯣꯡꯁꯦ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧ ꯍꯥꯏꯀꯣ ꯊꯣꯡ ꯑꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯣꯝ ꯅꯥꯀꯟ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯅꯦ ꯑꯗꯣ ꯃꯌꯥꯝ ꯇꯞꯅ ꯁꯨꯝ ꯆꯠꯆꯒꯦ ꯌꯥꯝ ꯍꯥꯏꯁꯨ ꯌꯥꯝ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯉꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜꯅꯦ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯀꯣꯛ ꯉꯥꯎꯕ ꯌꯥꯗꯦ ꯉꯁꯤ ꯎꯔꯕ ꯍꯦꯔꯣ ꯃꯥꯜꯂꯝꯃꯕ ꯑꯧ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯟꯖꯔꯛꯑꯦ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯥꯟꯈ꯭ꯔ ꯃꯇꯨꯡꯗ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯂꯥꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯃꯨꯛ ꯍꯧꯔꯦ ꯍꯥꯏꯔꯤ ꯃꯌꯥꯝ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯈꯥ ꯇꯥꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯔꯥꯖꯨꯁꯤꯗ ꯂꯥꯛꯑꯦ ꯔꯥꯖꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯇꯤꯝ ꯃꯦꯝꯕꯔꯅꯤ ꯆꯦꯜꯂꯛꯑꯦ ꯏꯇꯥꯎꯁꯤꯁꯨ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯆꯠꯄꯁꯨ ꯉꯥꯛꯇꯪ ꯈꯥꯡꯕꯤꯌꯣ ꯑꯩꯈꯣꯏ ꯏꯟꯅꯖꯒꯦ ꯌꯥꯝ ꯍꯩꯌꯦꯜꯂꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯔꯤꯁꯦ ꯊꯣꯡ ꯑꯍꯥꯏꯕꯤ ꯂꯥꯜꯂꯒ ꯂꯥꯛꯑꯦ
ꯐꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯁꯦ ꯏꯆꯤꯜ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯩꯅꯣꯅꯦ ꯁꯤꯗꯅꯤ ꯁꯦꯁ ꯊꯣꯡ ꯂꯥꯜꯂꯛꯄꯩ ꯀꯣꯛ ꯉꯥꯎꯕꯅꯤꯗ ꯕꯪ ꯍꯥꯏꯕ ꯃꯌꯥꯝ ꯊꯣꯡ ꯂꯥꯜꯂꯛꯄꯩ ꯀꯣꯛ ꯉꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯣ ꯑꯦꯃꯤꯟ ꯀꯣꯛ ꯉꯥꯎꯗꯅꯕ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯀꯣꯛ ꯉꯥꯎꯋꯦ ꯀꯦꯃꯦꯔꯥ ꯃꯨꯠꯊꯠꯈꯤꯗꯣꯏꯅꯦ ꯀꯣꯛ ꯉꯥꯎꯔꯗꯤ ꯏꯁꯤꯡ ꯑꯗ ꯄꯨꯔꯛꯎꯅꯦ ꯀꯩꯅꯣ ꯏꯁꯤꯡ ꯑꯃ ꯊꯛꯀꯦ ꯏꯁꯤꯡ ꯈꯛꯇꯪ ꯊꯛꯀꯦ ꯀꯣꯛ ꯉꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯐ꯭ꯔꯟꯇꯩ ꯀꯥꯞꯄ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗ ꯃꯃꯥꯡꯗꯩ ꯀꯥꯞꯄꯁꯦ ꯌꯥꯝ ꯂꯨꯏꯕꯀꯣ ꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯀꯥꯞꯄꯛꯀꯦ ꯏꯁꯤꯡ ꯈꯛꯇꯪ ꯊꯛꯍꯧꯒꯦ ꯇꯥꯏꯃꯤꯡ ꯆꯥꯔꯤꯉꯩꯗ ꯀꯣꯛ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯊꯣꯡꯗꯣ ꯕꯪ ꯍꯥꯏꯌꯦꯕ ꯊꯣꯡ ꯍꯥꯏꯕꯤꯅꯦꯕ ꯑꯗꯨꯅ ꯀꯣꯛꯁꯦ ꯉꯥꯎꯕ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯀꯣꯛꯁꯨ ꯕꯦꯂꯦꯟꯁꯁꯨ ꯄꯨꯅ ꯍꯣꯠꯅꯕ ꯑꯅꯤꯁꯨ ꯄꯨꯅꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯣꯏ ꯄꯥꯏꯁꯜꯂꯛꯑꯦ ꯃꯅꯤꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯅꯤ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯁꯦ ꯂꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯒꯨꯝꯅ ꯂꯝꯕꯤꯁꯦ ꯈꯔ ꯄꯤꯛꯑꯦ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯆꯟꯖꯔꯒꯦ ꯍꯧꯖꯤꯛ ꯃꯅꯤꯀꯥꯟꯇꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯏꯁꯤꯡ ꯊꯛꯂ ꯃꯇꯨꯡꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯊꯣꯛꯇꯣꯏꯔꯥ ꯁꯤꯗ ꯊꯣꯛꯇꯣꯏ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯌꯥꯈꯤꯔꯣꯏꯗꯣ ꯁꯤ ꯄꯥꯏꯌꯣ ꯁꯤ ꯀꯥꯟ ꯄꯥꯏꯌꯣ ꯃꯅꯤꯀꯥꯟꯇ ꯏꯟꯇꯔꯚꯤꯌꯨ ꯂꯧꯍꯟꯒꯦ ꯃꯌꯥꯝ ꯃꯅꯤꯀꯥꯟꯇ ꯏꯟꯇꯔꯚꯤꯌꯨ ꯂꯧꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯁꯦ ꯀꯥꯏ ꯌꯥꯎꯔ ꯍꯧꯔꯣ ꯃꯌꯥꯝ ꯂꯥꯛꯆꯔꯤꯁꯦ ꯁꯤꯡꯖꯃꯩ 360ꯗꯩꯅꯦꯕꯀꯣ ꯁꯤ ꯁꯥꯋꯥꯏꯗꯒꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯞ ꯃꯥꯟꯅꯩ ꯂꯥꯛꯆꯔꯤꯁꯦ ꯁꯤꯡꯖꯃꯩ 360ꯗꯩꯅꯦꯕꯀꯣ ꯁꯥꯋꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯣ ꯀꯩꯁꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩ ꯊꯣꯡꯉꯥꯟꯕꯤꯗꯒꯤꯅꯦ ꯉꯁꯤꯁꯦ ꯀꯩꯅꯣ ꯎꯆꯤꯋꯥꯒꯤ ꯖꯒꯥꯁꯦ ꯀꯥꯏ ꯋꯥꯏꯕ ꯖꯒꯥꯕꯨ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥꯃꯨꯛ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯌꯥꯕ ꯀꯩꯅꯣ ꯂꯩꯒꯦ ꯍꯣꯔꯦꯟ ꯄꯨꯡ 8 9ꯃꯨꯛꯀꯤ ꯑꯗꯥꯏꯗ ꯍꯟꯖꯤꯜꯂꯛꯀꯗꯧ ꯃꯥꯜꯂꯦ ꯂꯥꯏ ꯃꯈꯣꯡꯗ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯕꯒꯦ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯉꯁꯤꯒ 9ꯅꯤ ꯁꯨꯔꯕꯅꯦ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯕꯅꯣ ꯇꯥꯡ 13ꯗ ꯂꯣꯏꯒꯗꯧꯕ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅ ꯍꯥꯏꯕꯗꯤ ꯀꯣꯚꯤꯗꯀꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯀꯣꯚꯤꯗꯀꯤ ꯃꯔꯝꯅ ꯀꯣꯚꯤꯗꯀꯤ ꯑꯅꯥꯕ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯀꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯌꯥꯝꯁꯦ ꯂꯦꯞꯄꯨꯔꯦꯗꯅ ꯑꯗꯣ ꯍꯟꯗꯛꯁꯦ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯍꯟꯗꯛꯁꯦ ꯅꯧꯅ ꯇꯧꯔꯛꯄ ꯖꯒꯥꯁꯤꯗ ꯀꯩ ꯐꯤꯜ ꯇꯧꯕꯤꯒꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯅꯍꯥꯟꯒꯤ ꯂꯦꯞꯄꯨꯔꯕꯅꯤꯅ ꯍꯟꯗꯛ ꯍꯔꯥꯎꯕꯁꯤꯗ ꯖꯒꯣꯏ ꯄꯦꯟꯅ ꯁꯥꯔꯒꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯁꯥꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯊꯝꯖꯒꯦ ꯍꯧꯖꯤꯛꯁꯦ ꯎꯃꯪ ꯂꯥꯏꯒꯤ ꯍꯥꯏꯕꯗꯤ ꯃꯁꯛ ꯃꯉꯥꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯎꯃꯪ ꯂꯥꯏꯒꯤ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯊꯝꯃꯕ ꯎꯃꯪ ꯂꯥꯏꯒꯤ ꯌꯣꯛꯈꯠꯄꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯣꯛꯈꯠꯄꯒꯤ ꯎꯃꯪ ꯂꯥꯏꯅꯤꯗꯤ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯂꯥꯏꯕꯨꯡꯗ ꯎꯗꯤ ꯊꯥꯗꯕ ꯁꯨꯝꯕꯁꯤꯗꯒꯤ ꯀꯔꯤ ꯐꯤꯜ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯊꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯃꯐꯝ ꯑꯌꯥꯝꯕꯗ ꯎ ꯅꯨꯡ ꯊꯥꯕꯒꯤ ꯍꯥꯏꯕꯗꯤ ꯈꯣꯡꯉꯩ ꯑꯏꯪ ꯑꯁꯥ ꯈꯟꯗꯒꯤ ꯈꯤꯇꯪ ꯑꯣꯏꯁꯨ ꯀꯟꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ
ꯍꯥꯏꯗꯤꯀꯣ ꯎꯃꯪ ꯂꯥꯏꯒꯤ ꯃꯁꯛ ꯃꯉꯥꯟꯁꯦ ꯀꯃꯥꯏꯅ ꯊꯝꯍꯟꯅꯤꯡꯉꯤ ꯀꯝꯃꯤꯇꯤ ꯂꯥꯏ ꯀꯣꯟꯁꯤꯒꯤ ꯑꯀꯣꯏꯕꯗ ꯎ ꯋꯥ ꯊꯥꯔꯒ ꯅꯣꯡ ꯆꯤꯡ ꯆꯨꯕꯒꯤ ꯃꯇꯝꯗ ꯆꯥꯡ ꯅꯥꯏꯅ ꯆꯨꯔꯒ ꯍꯔꯥꯎꯕꯗꯁꯨ ꯅꯨꯡꯉꯥꯏꯅꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯊꯥꯕꯒꯤ ꯆꯥꯡꯗꯤ ꯋꯥꯠꯂꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯣꯛꯊꯣꯛꯅꯔꯦ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯥꯒꯠꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯗꯤ ꯋꯥꯡꯈꯣꯡ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩ ꯎꯆꯤꯋꯥ ꯃꯈꯥ ꯂꯩꯀꯥꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯥꯄꯝ ꯁꯅꯥꯇꯣꯝꯕꯤ ꯍꯟꯗꯛꯀꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟ ꯇꯧꯒꯤꯁꯦ ꯍꯥꯏꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯕꯗꯤ ꯁꯤꯁꯤꯒꯤ ꯁꯝꯂꯛꯄ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯔꯤ ꯀꯩꯅꯣꯗ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝ ꯑꯗꯒꯤ ꯍꯧꯔꯛꯈꯤꯕꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯈꯤꯇꯪ ꯁꯝꯂꯛꯄ ꯑꯃ ꯈꯪꯕꯤꯕ꯭ꯔꯥ ꯇꯥꯡ ꯀꯌꯥꯗꯩ ꯍꯔꯥꯎꯕꯒꯤꯗꯣ ꯇꯥꯡꯒꯗꯤ ꯂꯩꯀ ꯋꯥ ꯉꯥꯡꯕꯁꯦ ꯊꯑꯣꯏꯅꯗꯤ ꯍꯩꯇꯦ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯑꯗꯨꯒ ꯏꯀꯣꯝ ꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯖꯖꯕ ꯂꯥꯏꯅꯤ ꯑꯗꯒꯤ ꯑꯩꯅꯁꯨ ꯏꯆꯦꯗꯁꯨ ꯊꯝꯖꯔꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯧꯖꯤꯛ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯔꯛꯏꯕꯁꯤ ꯁꯤꯗ ꯎꯃꯪ ꯂꯥꯏꯒꯤ ꯍꯥꯏꯗꯤ ꯃꯁꯛ ꯃꯉꯥꯜ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯕ ꯎꯃꯪ ꯋꯥꯃꯪ ꯍꯥꯏꯗꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯌꯥꯝꯕꯗ ꯍꯥꯏꯗꯤ ꯎ ꯄꯥꯝꯕꯤ ꯊꯥꯕ ꯁꯤ ꯁꯦꯡꯅ ꯇꯧꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯀꯔꯤ ꯋꯥꯐꯝ ꯊꯝꯅꯤꯡꯉꯤ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯎ ꯄꯥꯝꯕꯤ ꯊꯥꯗꯅ ꯈꯣꯠꯇꯅ ꯌꯣꯛꯈꯠꯄꯗꯣ ꯄꯥꯝꯃꯦ ꯊꯥꯒꯠꯆꯔꯤ ꯁꯥ ꯌꯧꯈ꯭ꯔꯖꯥꯠꯂꯣ ꯁꯣꯝ ꯅꯥꯀꯟꯗꯩꯁꯤꯗꯤ ꯀꯩ ꯑꯩ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦ ꯃꯌꯥꯝ ꯍꯣꯜ ꯇꯧꯕꯤꯌꯨ ꯏꯁꯤꯡꯗꯨꯗꯤ ꯑꯩ ꯂꯣꯏ ꯊꯛꯇꯣꯛꯈ꯭ꯔꯦ ꯁꯤꯡꯖꯃꯩ ꯊꯥꯒꯠꯂꯛꯑꯦ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯍꯔꯥꯎꯔꯛꯑꯦ ꯃꯌꯥꯝꯗꯣ ꯊꯥꯒꯠꯄꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯈꯣꯏꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯑꯩꯈꯣꯏ ꯂꯥꯛꯆꯕ ꯃꯇꯝꯗ ꯁꯞꯄꯣꯔꯠ ꯄꯤꯅꯕꯤꯕ ꯇꯔꯥꯝꯅ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯝ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯂꯩꯈꯣꯝ ꯄꯨꯔꯥ ꯐꯨꯗꯤꯠ ꯊꯤꯠꯂꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯏꯁꯦ ꯕꯦꯔꯥ ꯀꯥꯗ꯭ꯔꯣ ꯗꯁꯕꯤꯟꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯕꯇꯟꯒꯨꯝꯕ ꯊꯥꯗ ꯌꯥꯕ ꯑꯗꯨꯗꯩ ꯊꯥꯗꯔꯝꯒꯦ ꯇꯧꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯌꯧꯁꯜꯂꯦ 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 ꯃꯥꯡꯂ ꯅꯣꯡꯂ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯂꯨꯞꯄꯤ ꯃꯤꯗꯤ ꯑꯔꯣꯏꯕꯗꯤ ꯌꯥꯝ ꯊꯥꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯏꯗ ꯆꯪꯉ ꯊꯥꯕꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯂꯩꯈꯣꯝ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯅꯦ ꯕꯦꯔꯥ ꯀꯥꯅꯤꯕ ꯌꯥꯝ ꯂꯥꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯁꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯣ ꯅꯦꯠꯋꯥꯛ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯂꯝꯕꯤꯗ ꯂꯩꯔꯦ ꯆꯪꯉꯛꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯈꯇꯪ ꯀꯥꯏ ꯊꯅꯝꯃꯒꯦ ꯃꯥꯅꯤꯅꯦ ꯄꯥꯕꯨꯡ ꯋꯥꯔꯅꯤ Thank you, Priya Rai Sharma Singh. Lai lam thok pase mayam akhoi na sum taja bada bido wangbeng ni se koigi ya pajara ga ado akhoi na sum taja bada organizing committee ki maikai de habirak bada kawagi lamdai bungtu de sil le hai ado bido wangbel na chalamdai matam na kadom na kana bido haibodi haiba ngamde ado macha manai wa sing na sin bagi matung ina di kawada le biriba lamdai bung lam pak se sida sinli haidana koi na pasai horen thengase te moji theng ode mai ba mai bin tabi lo ko ngai dong man de
ꯑꯌꯥꯕ ꯂꯩꯖꯗꯦ ꯍꯥꯏꯇꯥꯔꯦ ꯋꯥꯕꯗꯤ ꯋꯥꯗ꯭ꯔꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯂꯨꯋꯥꯡꯆꯥ ꯏꯅꯥꯎ ꯃꯅꯤꯀꯥꯟꯇꯅ ꯏꯁꯤꯡ ꯑꯃ ꯄꯨꯔꯛꯑꯦ ꯏꯁꯤꯡꯗꯣ ꯊꯛꯆꯟꯈꯤꯕꯗꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯕ ꯐꯈ꯭ꯔꯦ ꯃꯌꯥꯝ ꯍꯌꯦꯜꯒꯤꯅꯦ ꯍꯌꯦꯜꯒꯤ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯇꯧꯁꯦ ꯀꯔꯝ ꯅꯥꯀꯟ ꯌꯧꯔꯖꯥꯠꯅꯣ ꯊꯧꯗꯈ꯭ꯔꯖꯥꯠꯂꯥ ꯁꯤꯗ ꯂꯩ ꯂꯦꯞꯄꯒ ꯂꯩꯔꯥ ꯂꯦꯞꯄ ꯂꯩꯕ ꯃꯥꯜꯂꯦ ꯁꯤꯗ ꯃꯣꯏꯒꯤ ꯂꯥꯏꯟ ꯀꯛꯄ ꯈꯣꯠꯄ ꯇꯧꯕ ꯑꯣ ꯁꯤꯗ ꯑꯃꯨꯛ ꯂꯩꯗꯣꯏꯗ ꯃꯥꯜꯂꯦ ꯃꯣꯏꯁꯦ ꯁꯤꯗ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯆꯪꯒꯗ ꯃꯥꯜꯂꯦ ꯃꯥꯏ ꯃꯅꯨꯡ ꯊꯧꯖꯤꯟꯈꯤꯕ ꯃꯥꯜꯂꯦ ꯂꯩꯔꯛꯗꯧ ꯃꯥꯜꯂꯦꯕꯀꯣ ꯆꯪꯉꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗꯁꯨ ꯉꯥꯏꯔꯁꯤ ꯃꯌꯥꯝ ꯃꯤꯁꯦ ꯃꯅꯨꯡꯗꯁꯨ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯃꯅꯨꯡꯗ ꯃꯅꯨꯡꯗ ꯂꯩ ꯍꯥꯏ ꯂꯥꯏ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯃꯥꯜꯂꯦ ꯗꯣꯟ ꯊꯤꯟ ꯃꯅꯨꯡ ꯃꯈꯣꯟ ꯇꯥꯏ ꯗꯣꯟ ꯂꯥꯏꯁꯦ ꯃꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣꯝ ꯅꯥꯀꯟ ꯌꯧꯈ꯭ꯔꯕ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯉꯥꯏꯕꯅꯦꯕ 그거 막 간지 오래잖아 왜? 만웅다. 만웅 장그래. 하이엘 하이제 lekai mami siwa. Kemaya usiwa. Ado ken region di mayam phal ken raching. Sage koina lai harau ri pham mayam phal ken raching. Manung lo chang bi wa. Kai lai ge. Si pai si jam ta hap sang ngoro manung. Si wa de chap yai de. Ya udah. Ini itu si nei de. Kan tau. Abang dah thola male. Tole. Manung dah sang dah. Ikut lom dah hai, ikut ber. Manung dah neba. Ayo orang mandi sini. Tole piano. Kop tengah boleh thari juga sih. Kop tengah udah tapi doai. Mungkin mama tu tidak apa. Jumlah orang. Oh. Mi je mayam, kok matik chin mai tai tu na. Amu tu tadi berapa mak? Tu na, sang pada kudung sade. Ado, sang jara ke ni, mayam na hai bira bani na. Sang age. Mayam na hai ra ni, sang bata ke na. Phone number 2. Phone number 2. Ikop tengah buat hajar ke mayam yai ko. Ikop tengah buat hajar. Ikop tengah buat. Lai. Mukabala ko usiyaw ba? Yosale, ma'am, yosale. Muksele. Sele.
mấy xem mà mẹ mấy xem ra sai thế này đấy sai thế này trên đây làm sao trên đây làm sao đây lấy cốm mà nằm thế lấy cốm em sắp là cái rất bagi mà nằm thế đấy hey yarabu ma'am na sanjara yarabu sanjara bani yang apa mata ô xe mà nung xe cái thái đây sinh sáng âm tao đi hồ dịch lại khum lại nam mà thật khum mà lại sinh sáng ấy yo ni ma'am nghe cái mà nung đó yo ni lại khum lại nam mà nằm xe có thể chi đấy sang rồi làm sang rồi làm bạc tâm thật là này khăng nghe mẹ mình muốn sang ra cái lại khôn thì đi đuổi đi em lấy cốm trên nồi để xiên vào đi bắt ra đây sắt vào đi xoay rồi mi rồi thì nghe sang về này cô cho là cái đấy sang cái nào cần đây hai tay mẹ con thank you mẹ mấy cái đặc biệt bây giờ chúng ta sẽ đi kita mẹ tôi đi phát speed chẳng hạn rồi tôi không chẳng hạn rồi akan rồi bằng này đấy chỉ thôi chỉ gas mẹ xuống akan pump này lôi pump này đấy mẹ mà thằng quay intro hay mấy tộc ra cái mà thằng pa đi mà xinh đấy tôi bị mong đâu rồi rồi na lên mẹ lấy cốm nêu ra lấy cốm lấy cốm bằng đá đi xin đi xin ra mang dầu cái một na lên am na tiền mà đi upay số này dress đây ra ado sat panatana mara sat panatana upay lai te ra lấy cốm mà chỉ sat để cho mẹ ăn tan đấy mẹ cho xí liệm cho mẹ nuôi vậy này đi về ra khai và lấy cốm phụ dụng sat để em khuyên khung đi có sang như thế khung ở bàn thân này get mà bàn thân này sân đó lau cái mi đó lau đấy đi lau đó lau cái nồi xin này hay biết đi sẽ là mình xin nè đó mẹ sắt bác sĩ đi về ra cả đấy hey lấy khung mặc chặt bác sĩ chúng ta cần đã coi na cần đã cái phá bắp punna ngâm rồi phải xin lau mẹ mà coi cái ibu đâu event đâu bu coi cái thầu phẳng cái này hay đó nè coi cái anh ngô bác sĩ set tập hay ta đấy coi nằm ngô chúng ta cần đấy na cần đấy hay ta get man or get tadi thing bắt thòng cái đó na cần đấy vậy nè xem biết là con này đó mẹ mang dầu cái muไอ้ที่ปวดท่ากี่ตัวไปนิ่งเลยตัวก็มามั่งตัวเสียงเลยอ่ะ
ꯂꯥꯞꯅ ꯂꯩꯖꯒꯦ ꯃꯌꯥꯝ ꯂꯥꯞꯅꯅꯤ ꯂꯩꯖꯔꯤꯁꯦ ayokre lampak sa tong mal xoay đấy đi khăn ngoài đấy mẹ xoay đấy khăn ngoài napi hâu và máy cái rồng là giật đi nan là phần xoay mà tiệc tây đi khăn ông phải nan cái tàu ta nan thì hay thế này sige lampak sih put thare lampak ta sakre mẹ đấy sắm rất là cái mẹ em phim ông ta thì gì sao mà này ôi bất sinh thế mẹ em mà si ôi đội viên đông nè mà si làm bạ xôm đã trăng đã bây giờ thì hai đứa nào một phút thập bị bagi mà mình ấy xôm đã mua lạc rồi khăn tiền làm bạ phát đây thôi ya wow phim ông ta thì gì vậy mẹ cầm đâu bị cái gì phút tiết xe làm pa mẹ xưa thì nan rồi napi mẹ lôi lấy làm gì na nan rồi với đội bên đâu vậy phải mẹ với đội bên đâu này phải hay na mẹ này video comment ta jadi memang lagi indah pesan ngoài này. Đốn mang rồi. Samsung gitu deh, halak film bisi dia. Halak film bisi Samsung gitu deh. Sinh là tao với nhau nè. Mà cung rể, à. Cung rể chứ gì? Thì bấm ta thế. Quân đã xem quân nó biết lâu. Nghe miếng video. Lại lấy chai bốn thế. Nghe miếng video. Tôi sai lạc rồi kìa. Mang đây làm sao được? Mà đi barang. Đây, chị học sao? Trên trình hello vào. Trên trình hello. Ya, xong là cái ca cái đúng mal. Ngày mình nói xem. Xong là cái ca cái đúng mal. Quên sao đi làm gì xem season này. Chẳng hạn nhau thế. Tình không tung bộcเลยmất tầm là không được tụi nhát về phim này. Chẳng hạn nhau tầm này đó. Không chỉ mua là cái lạc vào này. Đó. Napi mesti lak macam tersit nan ke. Saya kata tahu ke.
ꯃꯌꯥꯝꯁꯦ ꯀꯥꯔꯛꯀꯗꯧꯔꯦ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯂꯦꯡꯈꯠꯂꯛꯀꯗꯧꯔꯦ ꯃꯊꯛꯇ ꯃꯌꯥꯝꯅ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯑꯣ ꯉꯥ ꯂꯩꯅ ꯁꯦ ꯉꯥ ꯆꯣꯡꯉꯦ ꯀꯗꯣꯝ ꯅꯥꯀꯟ ꯀꯥꯗꯣꯏꯕ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯆꯠꯈꯤꯗꯧ ꯃꯥꯜꯂꯦ ꯌꯦꯡꯕ ꯃꯌꯥꯝꯁꯤꯅ ꯍꯦꯟꯃꯟꯗꯅꯀꯣ ꯌꯦꯡꯕꯁꯦ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯦꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯣ ꯗꯣꯟ ꯋꯥꯗꯅ ꯗꯣꯟꯁꯨ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏꯗꯤ ꯋꯥꯕ ꯌꯥꯗꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯒꯜ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤ ꯋꯥꯕ ꯌꯥꯗꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯋꯥꯕ ꯌꯥꯗꯦ ꯌꯧꯁꯟꯖꯔꯛꯀꯗꯧꯔꯦ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯏꯁꯤꯅꯦ ꯗꯣꯟ ꯂꯥꯛꯑꯦ ꯃꯌꯥꯝ ꯗꯣꯟ ꯂꯥꯛꯑꯦ ꯗꯣꯟ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯥꯔꯛꯄ ꯌꯥꯔꯔꯣꯏꯅ ꯗꯣꯟꯁꯦ ꯑꯃꯨꯛ ꯀꯧꯔꯨꯕꯅꯦ ꯃꯃꯥꯡꯗ ꯂꯩꯕꯤꯔꯛꯀꯅꯣꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯇꯧꯔ ꯇꯥꯜꯂꯤꯁꯤꯅꯦ ꯃꯃꯥꯡꯗ ꯂꯩꯕꯤꯔꯛꯀꯅꯣ ꯍꯥꯏꯗꯅ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯝꯕ ꯀꯌꯥ ꯐꯪꯖꯗꯦ ꯉꯁꯤꯗꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯆꯥꯟꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯃꯌꯥꯝꯗ ꯎꯍꯟꯖꯕ ꯉꯝꯕꯒꯤ ꯂꯝꯕꯤ ꯄꯤꯅꯕꯤꯕꯗꯒꯤ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯦꯠꯂꯤꯁ 1000ꯒꯤ ꯃꯊꯛꯇ ꯁꯤꯌꯔ ꯄꯤꯅꯕꯤꯔꯒꯗꯤ ꯉꯁꯤ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯍꯔꯥꯎꯔꯤꯕ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯁꯥꯕꯜ ꯂꯟꯊꯣꯛꯄ ꯀꯣꯡꯕ ꯂꯝꯂꯦꯡꯕ ꯍꯥꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯁꯤꯌꯔ ꯑꯃꯃꯝꯅ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯏꯕꯤꯌꯨ ꯂꯣꯏꯅꯅ ꯏꯕꯤꯕ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯇꯥꯗꯅꯕ ꯌꯥꯝ ꯇꯁꯦꯡꯅ ꯆꯦꯂꯦꯟꯖ ꯑꯃꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏ ꯂꯝꯊꯣꯛꯄ ꯑꯃꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯀꯥꯞꯄ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯠꯅꯦꯁ ꯑꯃꯁꯨ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯇꯁꯦꯡꯅ ꯁꯤꯗꯤ ꯁꯨꯝ ꯐꯝꯃꯒ ꯀꯥꯞꯄꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯣꯏꯗ꯭ꯔꯦꯕ ꯇꯁꯦꯡꯅ ꯆꯠꯄ ꯆꯣꯡꯕ ꯐꯤꯖꯤꯀꯦꯜꯂꯤ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯄ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯂꯝꯕꯤꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯦ ꯃꯌꯥꯝ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯁꯤ ꯂꯝꯕꯤꯁꯤꯗꯅꯦ ꯑꯩꯈꯣꯏ ꯆꯠꯆꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯨꯗꯅꯕꯁꯨ ꯍꯣꯠꯅꯖꯕ ꯃꯌꯥꯝꯒꯤ ꯀꯦꯃꯦꯔꯥ ꯑꯦꯡꯒꯜꯁꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯖꯕ ꯋꯥꯁꯨ ꯉꯥꯡꯅꯕ ꯍꯣꯠꯅꯖꯕ ꯀꯃꯦꯟꯁꯨ ꯑꯃꯨꯛ ꯄꯥꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯁꯤ ꯃꯩꯇ꯭ꯔꯤꯁꯤꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯀꯣꯞ ꯅꯤꯡꯊꯧ ꯅꯨꯡꯁꯥꯕꯒꯤ ꯊꯧꯒꯜ ꯐꯪꯖꯕ ꯐꯪꯂꯤꯕꯁꯤꯁꯨ ꯃꯌꯥꯝꯁꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯃꯐꯝ ꯊꯝꯖꯒꯦ ꯅꯥꯜꯂꯦ ꯍꯥꯏꯕ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯣꯏꯅ ꯅꯥꯜꯂꯦ ꯍꯥꯏꯕ ꯂꯝꯄꯥꯛ ꯃꯌꯥꯏ ꯑꯣꯏꯅ ꯅꯥꯜꯂꯦ ꯑꯦꯁ ꯍꯩꯔꯦ ꯃꯥꯅꯦ ꯅꯥꯜꯂꯤꯁꯣ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯟꯕꯤꯗꯕ ꯆꯥꯡ ꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯊꯧꯖꯥꯜ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁꯤꯒꯤ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯏꯕꯦꯟꯙꯧꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯁꯤꯡꯖꯃꯩ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯌꯥꯏꯐꯔꯦ ꯂꯝꯄꯥꯛ ꯃꯌꯥꯏꯗꯤ ꯆꯪꯕ ꯑꯊꯤꯡꯕ ꯂꯩꯕꯅꯤ ꯁꯤꯡꯖꯃꯩ ꯃꯩꯇ꯭ꯔꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯃꯐꯝꯁꯦ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯋꯦꯜꯀꯝ ꯇꯧꯕꯤ ꯆꯪꯕ ꯃꯇꯝꯗ ꯑꯊꯤꯡꯕ ꯄꯤꯕꯤꯗꯦ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯒꯦ
ꯌꯥꯝꯃꯦ ꯃꯌꯥꯝ ꯇꯣꯔꯕꯥꯟꯗꯒ ꯌꯦꯡꯉꯤ ꯃꯌꯥꯝꯁꯦ ꯂꯥꯡꯉꯤꯕ ꯃꯌꯥꯝꯁꯦ comment section đây budo event này phải hai năm tăng cái video budo event này phải hai năm tăng cái video mèo năm đó nè cái budo event đâu si nông phá đốt cái sao bằng cổ pa cùng với là mình bagi si mèo trăng đó hai ta đấy mèo trăng đó nè si budo event đâu cái bắt đầu bằng hai ta đấy nông ta số ta na cái mà không xây ra cái gì cả là cái nó xem video mình mèo mà đó nè ngasi기 ꯊꯧꯒꯜ ꯊꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯃꯗꯨ ꯏꯚꯦꯟꯠꯇꯧꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯕꯤꯕ ꯑꯩꯈꯣꯏ ꯁꯤꯃꯦꯇ꯭ꯔꯤꯁꯤꯅ ꯎꯖꯩ ꯊꯦꯡꯅꯖꯩ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯦꯌꯔ ꯑꯃꯈꯛꯇꯪ ꯇꯧꯕꯤꯔꯒ ꯂꯥꯏꯚ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯑꯣꯏꯅ ꯃꯌꯥꯝꯕꯨ ꯂꯣꯏꯁꯟꯅꯕ ꯑꯩꯈꯣꯏꯒꯤ ꯇꯥꯟꯖꯥ ꯂꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯃꯇꯦꯡ ꯇꯦꯔꯣ ꯅꯍꯥꯟ ꯊꯝꯕ ꯉꯝꯂꯣ ꯍꯥꯏꯗꯅ ꯄꯣꯊꯥꯁꯤ ꯍꯥꯏꯕ ꯈꯣꯟꯊꯥꯎ ꯂꯧꯊꯔꯛꯑꯦ ꯏꯁꯥꯒꯤ ꯂꯩꯀꯥꯏꯒꯤ ꯏꯁꯥꯒꯤ ꯁꯨꯃꯥꯡꯅ ꯇꯧꯕꯅꯤ ꯈꯟꯕꯤꯔꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯂꯤꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯁꯥꯎꯕꯤꯒꯅꯨ ꯌꯥꯔꯦ ꯌꯥꯔꯦ ꯄꯣꯊꯥꯕꯤꯔꯣ ꯄꯣꯊꯥꯕꯤꯔꯣ ꯁꯥꯟꯇꯤ ꯑꯣꯏꯕꯤꯔꯣ ꯄꯤꯖꯕꯤꯔꯣ ꯅꯨꯃꯤꯗꯥꯡ ꯍꯟꯕꯒꯤꯗꯤ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯊꯦꯡꯉꯕꯅꯤꯅ ꯂꯥꯏꯚ ꯊꯥꯕꯁꯤ ꯈꯨꯗꯣꯡꯆꯥꯗꯧ ꯃꯥꯟꯗ꯭ꯔꯦꯀꯣ ꯃꯌꯥꯝ aduna amutang mayam aroi boina akoigi bedo event daugi live amutang akoigi live sida amutang video sida amutang sing ko hanjarang ge duga dosenjana bagi tanda lojage ite akoigi link thadraba adungno thawai ge masak oro bol amane asuk pajaba wahan chokase sagon lagi ba koina isa isa gi gunnu lehensi sakti lehensi amat oina tawminasi mayam thokpero aduga thawal laguba ichinaw jingdu water supply tapiro ising supply la bane water supply na pubiro water supply da ising supply water supply sida kaida lai thawal lagabadi khara wa ta bane ko ning bi ko ding ma loire lai ha ko sisi atane thawal tomina ba lagmina ba apaba pukiena apaba thawak ni hawa ko 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 ding ya hariyo hai chakra la hona akhon ga ye kha thana abra mi de ka tinga ge asu chakra matan ni dai ko ai tai bang ni ni nasi yaduga ngasi lakpiri ba guessing hai tare happy charokpa ma mayam da sum koi mathak ta iraga flex ta thet laga leiriba mayam asi khara makai uhanjara maga ngasi live solution na mai ta lojage yam lampa asi yam chaw bana te yam pikpa lampa ni si mayai sida koi wang ba ma yungi water supply na puro wa ma yunga ngasi machu makhal mayam thadaraga hena phajana ba koi ngasi program asi pangthok ma tamna hena mapung phana ba hai tar hena phajana ba decorate tawbagi mami koi u phamjari do ngasi ki thorom asi bu thoi hapa lakpiri ba isinau sing hai ta guest hai tare support tawba lakpiri ba sing ngasi gi guest oina hai tare election biri pareng akoina ming oina koi pathok charange iri ba sing asi pathok charamnaga ngasi gi live asi solution na ba ta lojage tungia thang thalaba tungi re kadaba na le he yugen tang kudima awa pare kra hola se wai kutuk lo wai sai si an ai ni lo an ai ka tao yum hala doi ne yam nong si su yam phajari nongai ri hai tare do ngasai koi gi
ꯄꯔꯦꯡ ꯂꯝꯄꯥꯛꯀꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯋꯥꯡ ꯄꯥꯡꯅ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯁꯨꯝ ꯊꯦꯠꯂꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯆꯔꯒ ꯄꯔꯦꯡ ꯁꯨꯝ ꯄꯥꯊꯣꯛꯆꯔꯝꯃꯒ ꯉꯁꯤ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯖꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯦꯝꯕꯝ ꯏꯉꯣꯆꯥ ꯃꯩꯇꯩ ꯍꯌꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯍꯥꯏꯗꯅꯁꯨ ꯏꯕꯤꯔꯤꯀꯣ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯁꯨ ꯂꯣꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨꯃꯛꯇꯤ ꯑꯩꯈꯣꯏ ꯂꯧꯖꯔꯔꯣꯏ ꯑꯗꯨꯒ MLA ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ MLA ꯃꯁꯛ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯈꯪꯉꯤꯀꯣ ꯑꯩ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯈꯪꯗꯗꯅ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕꯤꯔꯤꯕ ꯁꯤꯡꯂꯣꯏ ꯍꯟꯖꯕ ꯍꯩꯀ꯭ꯔꯨꯖꯝꯅꯕ ꯃꯤꯇꯩ ꯍꯌꯦꯜ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯁꯤꯅ ꯄꯥꯈꯪ ꯂꯥꯛꯄ ꯍꯥꯏꯗꯅ ꯏꯔꯤ ꯄꯥꯈꯪ ꯂꯥꯛꯄ ꯁꯂꯥꯝ ꯕꯨꯙꯤꯁꯤꯡ ꯎꯆꯤ ꯑꯋꯥꯡꯃ ꯎꯆꯤ ꯋꯥ ꯋꯥꯡꯃ ꯑꯗꯨꯒ ꯂꯝꯄꯥꯛ ꯃꯌꯥꯏꯁꯦ ꯂꯩꯈꯣꯝ ꯃꯌꯥꯝꯁꯦ ꯁꯤꯅ ꯈꯣꯠꯇꯣꯛꯏ ꯍꯧꯖꯤꯛꯁꯦ ꯅꯥꯟꯗꯅꯕ ꯍꯥꯏꯗꯅ ꯑꯩꯗꯤ ꯁꯤꯅꯕꯨ ꯍꯦꯟꯅ ꯅꯥꯟꯕ꯭ꯔꯅ ꯈꯜꯂꯦ ꯈꯦꯠꯇꯣꯛꯄꯁꯦ ꯈꯔ ꯐꯒꯗ꯭ꯔꯥ ꯀꯥꯏꯗꯤ ꯉꯁꯥꯏ ꯅꯥꯟꯅꯕꯅꯦ ꯃꯌꯥꯝꯁꯤꯁꯨ ꯑꯅꯧꯕ ꯁꯤꯟ ꯑꯃꯅꯦ ꯑꯩꯈꯣꯏ ꯂꯝꯄꯥꯛꯇ ꯅꯥꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯔꯣꯁꯟꯅ ꯇꯧꯔꯒ ꯈꯣꯏꯗꯣꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯆꯠꯄ ꯈꯣꯠꯄ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯈꯣꯡꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯈꯣꯡꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯎꯕꯤꯕ꯭ꯔꯥ ꯈꯣꯡꯁꯦ ꯁꯤꯒꯤ ꯐꯤꯕꯝꯅꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤꯗ ꯅꯤꯉꯣꯜ ꯂꯥꯛꯄ ꯑꯣꯏꯅꯥꯝ ꯃꯩꯇꯣꯟꯁꯤꯡ ꯎꯆꯤ ꯋꯥ ꯋꯥꯡꯃ ꯂꯩꯔꯤꯁꯦ ꯊꯦꯠꯄ ꯇꯥꯔꯛꯏ ꯖꯜꯁꯤꯡꯁꯤꯅ ꯃꯊꯪꯁꯤꯅ ꯂꯔꯣꯏ ꯍꯟꯖꯕ ꯊꯣꯛꯆꯣꯝ ꯑꯕꯤꯔꯥꯝ ꯃꯩꯇꯩ ꯍꯌꯦꯜ ꯃꯈꯥ ꯂꯩꯀꯥꯏ Kasih siung laba, saya masuk punya juga orang masuk ida mata. ꯁꯤꯗ ꯃꯊꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯡ ꯍꯟꯖꯕ ꯅꯤꯡꯊꯧꯖꯝ ꯖꯣꯒꯦꯟꯗ꯭ꯔꯣ ꯁꯤꯡ ꯎꯆꯦꯛ ꯋꯥ ꯋꯥꯡꯃ ꯑꯇꯩ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯣ ꯏꯟꯇꯔꯚ꯭ꯌꯨꯃꯛꯇꯤ ꯌꯥꯎꯔꯒꯨꯝꯁꯦ ꯏꯟꯇꯔꯚ꯭ꯌꯨꯃꯛꯇꯤ ꯌꯥꯎꯔꯦ ꯃꯁꯛꯇꯨꯗꯪ ꯍꯥꯏꯐꯦꯠ ꯇꯥꯛꯄꯤꯔꯛꯑꯣꯕ ꯁꯤꯗ ꯐꯝꯃꯤꯁꯦ ꯒꯥꯔꯤ ꯁꯤꯔꯤꯁꯦ ꯒꯥꯔꯤ ꯑꯃꯨꯛ ꯁꯤꯁꯦ ꯋꯥꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯗꯣꯛꯇꯔ ꯋꯣꯁꯝ ꯗꯦꯕꯦꯟ ꯑꯣꯅꯔꯦꯕꯜ MLAꯁꯨ ꯂꯥꯛꯄꯤꯔꯤ ꯉꯁꯤꯒꯤꯁꯦ ꯀꯩꯔꯣꯡ ꯍꯟꯖꯕ ꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯖꯕ ꯁꯒꯣꯜꯁꯦꯝ ꯖꯨꯒꯦꯁꯣꯔꯁꯤꯡ ꯎꯆꯤꯋꯥ ꯂꯩꯔꯛ ꯑꯆꯧꯕ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯔꯤꯕꯁꯤꯡꯁꯤ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯎꯊꯣꯛꯆꯔꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯔ ꯂꯩꯈꯣꯝ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯂꯩꯈꯣꯝ ꯃꯔꯛꯇ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯃꯌꯥꯝꯗꯤ ꯂꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯅ ꯇꯦꯟꯕ ꯃꯔꯝꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯁꯨ ꯆꯠꯅꯕ ꯍꯣꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅꯕ ꯆꯦꯟꯖꯕ ꯃꯔꯝꯅ ꯃꯌꯥꯝꯁꯤꯗ ꯑꯔꯣꯏꯕ ꯁꯦꯂꯨꯡꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯈꯔꯣꯡꯉꯧ ꯃꯤꯇꯩ ꯍꯌꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯁꯤ ꯂꯥꯛꯄꯤꯔꯤꯁꯤꯅꯤꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯒꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯀꯔꯝꯕꯅꯣ ꯉꯁꯥꯏꯒꯤꯗꯨꯔꯣ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯒꯤ ꯃꯥꯏꯛꯇꯣ ꯀꯣꯟꯅ ꯑꯃꯨꯛꯇꯪ ꯇꯧꯁꯦ ꯀꯣꯟꯅ ꯇꯧꯁꯦ ꯑꯩ ꯇꯧꯒꯦ ꯌꯥꯔꯦ ꯃꯅꯤꯀꯥꯟꯇ ꯅꯪ ꯂꯧꯔꯣ ꯇꯦꯟꯇꯪꯅ ꯂꯧꯔꯣ ꯐꯠꯅ ꯌꯥꯔꯦ Kamera phết á. ꯌꯥꯔꯦ ꯆꯪꯉꯣ Kamu lakcai Singapore 360 dagini lakcai je. Ngasigi akhoi kano haitare ngasigi lai harau baje. Hojik se aroi kano no wal kada asi je lai roi minini wali na su tai ada kongbal akhoi lai lam thokpa sida akhoi lengbirak paje. Akhoi hojik se Manipur da akhoi umang wamang thok pa haitare ne ko. Umang wamang thok lai ba akhoi umang lai ni de hairaga adi umang akhoi uwadi yo hok da ba. Sidagi babu akhoi Manipur ki akhoi ikai kumna jeri ba akhoi MLA pabung na akhoi Manipur miyam da kai gumba message amatang tham Sumi akhoi ngasi Manipur da umanglai harau bagi chatnabisi Manipur gi akhoi ek puari haiba tare akhoi ne hek Manipur gi adu miui bisina haurupati ngasi boksana du laiba umanglai harau ba bisi manungi wanto yenguragati akhoi bu pokpiramba akhoi gi generation kya gi mamang de bigi ba adugumba ipai pu mayam de akhoi ngasi la nari se la liba umanglai sigi wan dokta mamang gi chanaron da yana phajaba leirami maramdi kai no kan umanglai harau busina
ꯎꯃꯪꯗ ꯍꯧꯔꯤꯕ ꯎ ꯃꯌꯥꯝꯁꯤꯗ ꯌꯦꯡꯉꯨꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟꯒꯤ ꯑꯗꯨꯒꯨꯝꯂꯕ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯂꯨꯁꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯖꯪꯒꯜꯁꯤꯡ ꯀꯣꯛꯊꯣꯛꯄ ꯆꯤꯡꯗ ꯍꯧꯕ ꯎ ꯋꯥ ꯃꯌꯥꯝ ꯌꯥꯟꯊꯠꯈꯤꯕ ꯇꯝꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯧꯕꯨꯛꯇ ꯑꯗꯒꯤ ꯂꯝꯍꯥꯡ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯁꯜꯂꯛꯄ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯎ ꯋꯥꯁꯤ ꯌꯥꯝ ꯌꯥꯟꯊꯠꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯁꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯊꯥꯗꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗ ꯍꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯔꯨ ꯌꯥꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯔꯤꯕ ꯖꯒꯥꯗ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯆꯍꯤꯒꯤ ꯇꯧꯗ ꯌꯥꯗꯕ ꯑꯩꯈꯣꯏ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯖꯕ ꯀꯠꯊꯣꯛꯄ ꯑꯗꯒꯤ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯅꯤꯡꯁꯤꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯅ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯕ ꯈꯨꯕꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯃꯤꯟꯅꯖꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯡꯗ ꯎ ꯋꯥ ꯊꯥꯖꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕ ꯑꯁꯪꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯎꯃꯪ ꯂꯥꯏꯅꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯃꯪ ꯂꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯂꯥꯠꯆꯕ ꯑꯗꯨꯝꯕ ꯊꯧꯔꯝꯅꯤ ꯑꯗꯨ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯗꯧꯕꯗ ꯃꯨꯠꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯁꯥꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯏ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯎꯆꯤꯋꯥꯒꯤ ꯖꯒꯥꯁꯤ ꯈꯛꯇ ꯅꯠꯇꯕꯤꯗ ꯎꯆꯤꯋꯥꯒꯤ ꯖꯒꯥꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯎꯃꯪ ꯋꯥꯃꯪ ꯑꯩꯈꯣꯏꯒꯤ ꯀꯟꯅꯕ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯁꯦ ꯁꯦꯡꯅ ꯑꯩꯈꯣꯏꯅꯁꯨ ꯎꯖꯩ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯎꯃꯪ ꯋꯥꯃꯪꯁꯤ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪ ꯑꯩꯈꯣই ꯎ ꯋꯥ ꯊꯥꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯦꯁꯦꯖ ꯑꯃꯨꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯁꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨ ꯅꯤꯡꯁꯤꯡꯕꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯎ ꯋꯥ ꯊꯥꯗꯅ ꯃꯁꯤ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯁꯤ ꯒꯣꯔꯃꯦꯟ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯃꯔꯥꯟ ꯁꯤꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯒꯤ ꯄ꯭ꯔꯤꯖꯥꯕ ꯇꯧꯗꯅ ꯎꯃꯪ ꯋꯥꯃꯪ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯍꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯗ ꯍꯤꯡꯉꯤꯕ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯦꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯡꯈꯨꯜ ꯁꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯔꯝꯃꯤ ꯃꯅꯤꯄꯨꯔꯅ ꯄꯥꯜꯂꯤꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯧꯕꯤ ꯇꯥꯗꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯦ ꯑꯗꯨꯝ ꯐꯪꯉꯤ ꯑꯗ ꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯜꯂꯝꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯅ ꯍꯧꯃꯤꯟꯅꯔꯛꯄ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯅ ꯈꯜꯂꯀꯥꯟꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯏꯕ ꯈꯨꯗꯝ ꯍꯥꯏꯔꯒꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯏꯅꯥꯠꯀꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯇꯥꯡꯈꯨꯜ ꯁꯥꯕ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯔꯝꯃꯤꯁꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯃꯇꯝꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯔꯛꯏ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕ ꯈꯨꯗꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯎꯆꯤꯋꯥꯒꯤ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯑꯗꯒꯤ ꯈꯟꯅꯕ ꯆꯩꯅꯕ ꯌꯥꯎꯗꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯣꯏꯁꯤꯟꯃꯤꯟꯅꯕꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯡꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯄꯥꯕꯨꯡꯕꯨ ꯑꯩꯈꯣꯏꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯒ ꯂꯩꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯕ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯁꯤꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯃꯐꯝꯁꯤ ꯊꯝꯖꯕ ꯂꯣꯏꯅ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯃꯈꯥ